ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯤꯡꯈꯣꯜ ꯅꯨꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯁꯟꯖꯗꯨꯅ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯤꯡꯈꯣꯜ ꯅꯨꯡ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯥꯐꯕ ꯃꯍꯥꯛ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯕꯤꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯑꯩ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯀꯅꯤ ꯉꯍꯥꯟꯉꯩꯒꯤ ꯃꯇꯝꯗꯨꯗ ꯍꯜꯂꯛꯂꯣꯏ ꯑꯗꯨꯒꯅꯦ ꯉꯁꯤꯗꯤ ꯊꯕꯛꯀꯤ ꯄꯩꯁꯥ ꯐꯪꯕ ꯅꯨꯃꯤꯠꯅꯤ ꯃꯣꯏꯅ ꯉꯁꯤ ꯄꯨꯂꯞ ꯄꯤꯒꯅꯦꯅ ꯍꯥꯏꯕꯗꯨ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯁꯨ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯩ ꯉꯥꯏꯈꯣ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯟꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯁꯤꯟꯗꯣꯛꯅꯕ ꯇꯧꯁꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯣ ꯀꯩꯗꯧꯔꯕ ꯏꯆꯥꯅꯨꯄꯥꯒꯤ ꯐꯤ ꯍꯥꯏꯕꯗꯨꯕꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯁꯨꯅꯦ ꯍꯣꯔꯦꯟ ꯂꯥꯛꯂꯒ ꯂꯣꯏꯅꯃꯛ ꯇꯧꯔꯁꯤ ꯑꯁ ꯑꯣꯖꯥꯗꯅ ꯉꯁꯤ ꯄꯤꯒꯦꯅ ꯍꯥꯏꯗꯣꯛꯎꯔꯒ ꯏꯍꯦ ꯑꯗꯨꯕꯨ ꯌꯥꯅꯗꯕꯗꯨꯕꯨ ꯑꯩꯈꯣꯏꯅꯔꯣ ꯑꯣꯖꯥꯗꯣ ꯑꯗꯨꯗꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯤꯔꯒꯦꯅ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏꯗꯒꯤ ꯉꯁꯤꯒꯤꯗꯤ ꯍꯪꯉꯨꯔꯣꯗꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯁꯥꯐꯕ ꯀꯕꯤꯇꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯛꯈꯤ ꯁꯥꯐꯕꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯅꯤ ꯁꯥꯐꯕꯒꯤ ꯅꯨꯄꯤ ꯀꯕꯤꯇꯥ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯍꯤ 8 ꯉꯥꯏꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯁꯥꯐꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯋꯥꯄꯜ ꯄꯔꯦꯡ ꯑꯃ ꯂꯩꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯑꯃꯗꯤ ꯃꯈꯥ ꯊꯪꯕꯗ ꯋꯥꯄꯜꯁꯤꯡ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯃꯗꯤ ꯍꯩ ꯔꯥ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯁꯤꯡ ꯍꯥꯏꯕꯗꯤ ꯁꯥꯐꯕꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯅꯤꯡ ꯃꯃꯥꯡ ꯑꯋꯥꯡ ꯂꯣꯏꯅꯃꯛ ꯍꯤꯡꯈꯣꯜ ꯉꯥꯛꯇꯅꯤ ꯀꯣꯏꯕ ꯉꯝꯗꯕꯗꯒꯤ ꯁꯣꯡꯖꯟꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯕꯤꯇꯥ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯁꯥꯐꯕ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯄꯔꯞ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯒ ꯊꯦꯡꯅꯔꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯈ꯭ꯔꯤ ꯍꯦꯝꯕꯅ ꯑꯗꯨꯝꯅ ꯁꯥꯏꯀꯜ ꯊꯧꯈ꯭ꯔꯤꯕꯗꯨ ꯅꯤꯄꯥ ꯑꯃꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨ ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯄꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯍꯧꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯐꯕ ꯊꯕꯛ ꯃꯐꯝ ꯌꯧꯔꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯂꯛꯂꯤ ꯁꯥꯐꯕ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯈꯛꯇꯪ ꯂꯩꯍꯧꯕꯅꯤꯅ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯁꯥꯐꯕꯅ ꯆꯠꯄꯗ ꯌꯦꯡꯍꯧꯕ ꯅꯤꯄꯥ ꯑꯗꯣ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯑꯣꯖꯥꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯁꯤ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯕꯤꯗꯕ ꯌꯥꯔꯣꯏ ꯏꯕꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯪꯒꯤ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤ ꯅꯆꯤꯟꯗꯅꯤꯅꯦ ꯅꯪ ꯅꯈꯨꯠꯇꯤ ꯁꯨꯡꯂꯥꯟ ꯂꯥꯟꯊꯣꯔꯛꯇꯦ ꯈꯨꯠ ꯂꯥꯟꯊꯣꯛꯇꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨꯅꯦ ꯏꯕꯣ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥꯅ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯗꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯈꯨꯠ ꯂꯥꯟꯊꯣꯛꯑꯣꯏꯗꯣꯏꯕꯅꯣ ꯊꯕꯛ ꯑꯇꯩ ꯇꯧꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯤ ꯅꯈꯨꯠ ꯍꯥꯟꯅ ꯂꯥꯟꯊꯣꯔꯛꯎꯅꯦ ꯏꯕꯣ ꯅꯠꯇ꯭ꯔꯕꯗꯤ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯍꯥꯟꯕꯒꯤꯅꯤ ꯂꯨꯄꯥ 10 ꯄꯥꯏꯕꯤꯔꯣ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕꯔꯣ ꯆꯦ ꯄꯨꯒꯣꯁꯦ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯁꯣꯏꯗꯅ ꯑꯣꯖꯥꯅ ꯆꯥꯅꯅꯕ ꯀꯔꯤꯅꯣ ꯄꯨꯔꯒ ꯂꯥꯛꯂꯒꯦ ꯑꯗꯨ ꯌꯥꯁꯟꯅꯁꯤ
ꯁꯦꯟꯒꯤ ꯋꯥꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯕ ꯇꯥꯔꯤ ꯉꯥꯏꯈꯣ ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯜꯂꯨ ꯍꯥ ꯑꯗꯒꯤ ꯃꯤꯒꯤ ꯁꯣꯔ ꯁꯠꯂꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯤꯡꯉꯤꯕꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦꯁꯤ ꯑꯩꯒꯤ ꯃꯥꯃꯒꯤ ꯃꯆꯥ ꯁꯥꯐꯕ ꯑꯗꯨ ꯈꯪꯕꯤꯗꯅ ꯈꯪꯉꯤꯅꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯈꯣꯏꯗꯧ ꯁꯧꯒꯠꯍꯜꯂꯤꯕꯅꯤ ꯀꯔꯤꯒꯤꯅꯤꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯧꯀꯣꯜ ꯑꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯈꯟꯅꯕ ꯍꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯂꯧꯒꯤ ꯏꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇꯃꯛ ꯊꯥꯗꯔꯛꯄ ꯑꯗꯨꯒ ꯑꯩꯅ ꯊꯥꯗꯔꯒꯅ ꯍꯦꯛꯇꯃꯛ ꯆꯥꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯨꯅ ꯂꯧꯔꯤ ꯇꯥꯏꯅꯐꯝꯗ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯈꯣꯡꯅꯤꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯅꯪꯒꯤ ꯂꯧꯄꯥꯛꯇ ꯏꯁꯤꯡ ꯐꯥꯊꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯈꯣꯡꯅꯤꯟꯗ ꯐꯥꯊꯒꯗꯕ ꯅꯠꯇꯕ꯭ꯔꯥꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯥꯊꯔꯕꯗꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯅꯣꯡꯐꯥꯗꯣꯛ ꯐꯥꯊꯕ ꯌꯥꯏ ꯀꯩꯅꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅꯁꯨ ꯈꯣꯡꯅꯤꯟ ꯑꯗꯨꯛ ꯆꯥꯎꯅ ꯂꯩꯕꯗꯨꯗ ꯐꯥꯊꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯃꯤꯉꯣꯟꯗ ꯐꯥꯁꯤꯟꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯣꯖꯥꯒꯤꯁꯤ ꯁꯥꯐꯕꯒꯤ ꯃꯥꯏꯀꯩꯗ ꯋꯥ ꯉꯥꯡꯕ ꯃꯥꯜꯂꯤ ꯏꯍꯦ ꯑꯩꯅ ꯁꯥꯐꯕꯒꯤ ꯃꯥꯏꯀꯩꯗ ꯋꯥ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯁꯨ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯅꯪꯒꯤ ꯃꯊꯪ ꯂꯩꯈ꯭ꯔꯕ ꯂꯧꯁꯤꯡ ꯑꯗꯨꯗꯒꯤ ꯃꯊꯪ ꯐꯥꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯐꯕꯗ ꯐꯥꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯁꯥꯐꯕꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯐꯥꯊꯔꯦ ꯅꯪꯅ ꯑꯃꯨꯛ ꯂꯧꯔꯤ ꯑꯃꯗꯨꯗ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯏꯔꯝ ꯈꯣꯡꯂꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯥꯊꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯊꯪ ꯐꯥꯊꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅ ꯁꯥꯔꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯗꯦ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯀꯔꯤꯒꯤꯅꯣꯅꯦ ꯊꯕꯛ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕꯗꯨꯕꯣ ꯑꯣꯖꯥ ꯑꯗꯨꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯂꯧ ꯇꯥꯏꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦꯁꯦ ꯑꯩꯅꯅꯦ ꯑꯣꯖꯥꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯁꯦ ꯍꯥꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯁꯣꯔ ꯁꯠꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯐꯠꯇꯕ ꯊꯕꯛꯀꯤꯗꯃꯛꯇ ꯑꯩꯕꯨ ꯅꯦꯛꯂꯤꯕꯁꯤꯕꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯨꯄꯥ ꯀꯌꯥ ꯐꯪꯗꯅ ꯑꯩꯉꯣꯟꯗ ꯇꯧꯒꯗꯧꯔꯤꯕꯅꯣ ꯀꯥꯟꯅꯗꯕꯗ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨꯀꯣ ꯑꯣꯖꯥꯒꯤꯁꯤ ꯄꯩꯁꯥꯁꯤ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯋꯥꯅꯤꯅꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯒꯗꯤ ꯃꯤ ꯍꯥꯠꯄ ꯌꯥꯕꯒꯦ ꯏꯕꯨꯡꯉꯣ ꯂꯨꯄꯥ ꯂꯥꯛ 2-3 ꯄꯨꯔꯛꯑꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯅꯤ ꯅꯠꯇꯕꯗ ꯉꯥꯎꯍꯟ ꯐꯩꯍꯟꯕꯒꯤ ꯋꯥ ꯑꯣꯏꯔꯒꯅ 50,000 ꯄꯨꯔꯛꯑꯣ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯂꯒꯦ ꯀꯔꯤ 50,000 ꯍꯣꯏꯅꯦ 50,000 ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯒꯦ 50,000 ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯑꯣꯖꯥ ꯁꯥꯏꯀꯜꯁꯤ ꯄꯨꯒꯣꯅꯦ ꯍꯣꯏ ꯑꯣꯖꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯗꯕ ꯁꯤꯜꯂꯤꯅꯤꯁꯦ ꯂꯨꯄꯥ 10 ꯄꯤꯔꯒ ꯃꯤ ꯍꯥꯠꯂꯣꯏꯅꯦ ꯃꯥꯅ ꯑꯩꯁꯤꯕꯨ ꯀꯔꯤꯅꯦ ꯈꯜꯂꯤꯅꯣ ꯃꯥꯁꯤ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯨꯡꯉꯥꯏꯅꯤ ꯃꯥ ꯑꯃꯥꯏꯕ ꯍꯦꯟꯕꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯆꯦꯝꯁꯥꯕꯗꯨ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯋꯥꯈꯜ ꯆꯥꯠ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯏꯄꯨ ꯍꯦꯟꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯅꯥꯗ ꯇꯧꯁꯤꯒꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯗ ꯑꯩ ꯁꯣꯏꯗꯅ ꯇꯧꯍꯜꯂꯒꯦ ꯑꯗꯨꯗ ꯃꯥꯅꯁꯨ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯦꯔꯥ ꯌꯥꯗꯕ ꯀꯥꯗꯤ ꯌꯥꯔꯣꯏꯗ ꯐꯩ ꯑꯣꯖꯥ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯗ ꯑꯃꯨꯛꯀ ꯆꯪꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯝꯁꯥꯕ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯐꯕ ꯊꯕꯛ ꯏꯈꯥꯡ ꯁꯨꯕꯗꯨ ꯀꯌꯥ ꯁꯤꯟ ꯄꯥꯡꯂꯝꯗꯦ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯕꯤꯇꯥꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯒꯤ ꯃꯆꯥꯗꯨꯅ ꯏꯟꯁꯥꯡꯁꯤ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯕꯕꯥꯅ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯏꯟꯁꯥꯡ ꯍꯥꯎꯕ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒ ꯊꯣꯡꯉꯒ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯆꯦꯝꯁꯥꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯜꯂꯛꯂꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯆꯝꯁꯥꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯕꯤꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯁꯦꯟ ꯈꯔꯗꯤ ꯐꯪꯒꯗꯧꯔꯤꯁꯦ ꯇꯝꯁꯤꯜꯂꯨꯔꯤꯕ ꯃꯍꯩ ꯑꯁꯤ ꯑꯐꯕꯗ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕꯗ ꯑꯣꯏꯒꯦꯔꯥ ꯁꯦꯟ ꯈꯔ ꯇꯥꯟꯗ꯭ꯔꯕꯗꯤ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯅꯤ
अफब तबक तौ कना लेरिगे डॉक्टर पुलिस उकिल कनागी फमनाइबा फमदोन राजनीति तौब खुदिमक अरानब लंबी तानब सेन हेन फंगे हायदना मखोइसु लोइनमक तानरिबा ngaktani masidai sidai khoina achumba afaba thabak tawgadabane haidana khonggrai nitna leirabadi iyang kangduna chari tatna sigidoribani siba naba mi hatpa khoi khangdi khoi nungai holaga lori ai khoi nungai na bagi na bagtana tabrane khoi na mai tamli basibo fare masigi chamsaban hairi basi ai indaba yadre aduga mangondagi yamlaba senpham sing kot ke khangani dana asubna khoidong tu lehori somda chamsaba mayum joroktuna mahak yamna nungaina monda nungaina lapatta chamsabagi nupina kari amuk torobage ha monda nungaina laklibadubu kari amuk torobage ba as masigi nupi se lermadoni hai nang loduna ise warabani waraba nasakna maro mathiriba yengu mi khwaigi nupi dine masak kase ngoro dana tangang dana yengbadane tholiba nauriba mengliba paibada kase mon lautong wali nang maro lama muna muriba thina thiriba makura ta yongna ta cha those haima kaino man to isiba alle saringa dadi ayo dai hemba kanam lekte a thaka thokpa thajamuk phajai alla phu tharo phali yam haigi dai nei bo oi matam dugi wani hojik tine o e khari pilei yahawru padaga uba sidi amuk toiba o sigi tore masi nupi sidane khara thuna narga sidi phadawni natragana ne tata chau boleba holba laiba singsina thongai dina taklabadi lupa lak ani umta su phangni wani hai adumai tawai ga taw kaya dana yenguni masigi nupa se aina magi da mukadi somda waja dana ga tawri mana pamse yedana ne kanga yan se thoge tawbadi thongoi da he masi lakre lang thokhige adumna tawba adutta chamsabana tawyo saisi yung aidi chakam charo asumna hairaga samsaba imungda mafi maron parap loisalli atuka mahak kari no khar koi thiri batu khangi samsaba gi nupina matamadu da samsaba gi nupina kari no muk thiri duna mi gi khoya lu khum phali badu nati huran bro nangbo hoi jilpa yang khaida pirokse kadawdi ba akoi dine sak thibani ne senga mata leijadi hoi kadaro torokano ko dam phurok labadi paisa go goro tholakani do se si pukro ai lupa kunthana jaroi yang kai sualo kai ri pesan wai bo laitrabo natro adu iba targadi kai chakre asumna samsabana pota yonthoke haiduna koithi thirakpa dutta samsabagi nupina se puda pukro se asumna haiduna lupa yang kai suana ba biki matam madu da samsabana masak ajiga amamadaga lerabadi neya angtani urido asumna ngangam laga thoki samsabagi mawong matau adutta mahaki nupi ado thawai ama nungaiduna lehori somdana chamsaba asum laklaga leikai gi angang kharaka punduna bender da sangkhri somdana kamdauri safaba nga achouba ma leiduna mayumda halakli cycle adu asum thorokpa matamda leikai gi ahal lama thengaduna safabada ibunga safaba ngai khoi nangbo wam ta hina sine khura kai lerbagi ngai kho नखोईगी युंगी मनिंग हौरीबा वा सिंदुबु योनगदबगा लेब्रो योनगदबगा लेरबदी नंगी खुरा खजिकते यानजगेने खुरा योनबबुदी योनथोकपा यारबजानी कयाम जानबजानो हे मरी मंगादनी अखोईगी सन खर लोरीदना मदु इबो मखोंग सिंदु अमुतंग सिंदोके तौबनी रे अदो नंग यारगदी निंथौकाबा नुमिसिरी यानगे हाइबबु करी खलिबा निंथौकाबा नुमित्ता होय यानी खुरा फरेदा अस अतई हंगुरबनी यारो इसिनबो मुक्तोइबा अदुदा मी मना तालकपदगी आइसु नंगे नाक्ता निंगसंगक्तना लाक्लिबसिनी करिनो इते यावरिसिबो खुरा नमु नुपिगा चागे नसु सिंगा चागे हतन nga macha ma hoine sumaina khara chaune hai isudo aina injang hangbadane nong ta hawna chai haiba tadi matom ta supokpani ai angang do haw khara ka pijo cho asum na hairaga ahal to parap chatkri safabasu hoi haiduna mayum lomda halakli mayum jorabada safabagi machanupa aduna mapabung halakpaduta harang chenselai matam maduta machanupa aduna kainusipu pabung haiduna khawado hangdoktuna yenglubada chaurabanga ma yorambaduta haraupon angang to mamagi manakta chensinki babana ngale haiduna
ꯁꯥꯐꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯆꯥꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯗꯤ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯕꯤꯇꯥꯗ ꯉꯥ ꯑꯗꯨꯒꯤ ꯑꯆꯧꯕ ꯑꯃꯗꯤ ꯑꯁꯥꯡꯕ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯅꯥꯞꯇꯝ ꯇꯝꯗꯨꯅ ꯃꯃꯥꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕꯅꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯐꯕ ꯑꯃꯗꯤ ꯀꯕꯤꯇꯥ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯀꯕꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯕꯤꯇꯥꯗ ꯉꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯪꯂꯛꯄꯗ ꯁꯥꯐꯕꯅ ꯉꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯛꯄꯅꯣ ꯀꯌꯥ ꯇꯥꯕꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯁꯥꯐꯕꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯀ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯄꯗꯒꯤ ꯁꯥꯐꯕ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯀꯕꯤꯇꯥꯗ ꯉꯥꯗꯣ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯣ ꯑꯩ ꯂꯥꯛꯂꯒ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯁꯥꯐꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯗ ꯀꯕꯤꯇꯥꯅꯁꯨ ꯉꯥ ꯑꯗꯨ ꯁꯦꯝꯅꯕ ꯊꯥꯡ ꯑꯃꯗꯤ ꯆꯥꯃꯟꯅꯕ ꯀꯣꯝꯄꯥꯛ ꯑꯃꯗꯤ ꯄꯨꯈꯝ ꯑꯃꯗꯤ ꯊꯥꯡꯅꯆꯤꯡꯕ ꯃꯊꯪ ꯃꯊꯪ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯉꯁꯥꯏꯒꯤ ꯈꯨꯔꯥ ꯑꯗꯣ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯈꯨꯔꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯁꯦ ꯃꯁꯦ ꯄꯣꯏꯅꯥꯅꯤ ꯑꯩ ꯉꯁꯥꯏ ꯀꯥꯎꯗꯨꯅ ꯄꯤꯔꯝꯗ꯭ꯔꯦ ꯁꯦ ꯄꯥꯏꯁꯜꯂꯨ ꯈꯨꯔꯥ ꯄꯩꯁꯥꯒꯤꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯄꯤꯅꯁꯤꯗ ꯍꯩ ꯌꯥꯗꯦꯅꯦ ꯄꯥꯏꯌꯨꯅꯦ ꯍꯩ ꯑꯩꯅ ꯁꯤ ꯄꯤꯔꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯁꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯐꯪꯉꯛꯄꯗ ꯑꯗꯨꯗ ꯄꯤꯕꯩ ꯋꯥꯅꯤ ꯀꯅꯥ ꯈꯪꯅꯤ ꯑꯃꯨꯛ ꯂꯣꯏꯁꯟꯈ꯭ꯔꯕꯗꯤ ꯄꯩꯁꯥ ꯁꯣꯠꯄꯗꯨꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤ ꯁꯦ ꯁꯤ ꯍꯥꯟꯅ ꯄꯥꯏꯍꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯐꯕꯅ ꯍꯣꯏ ꯈꯨꯔꯥ ꯍꯥꯏꯗꯨꯅ ꯂꯧꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯐꯕꯗꯨ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯁꯥꯐꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯤ ꯃꯔꯝ ꯆꯥꯗꯅ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯕꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯥꯐꯕꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯁꯨ ꯋꯥ ꯌꯥꯟꯒꯦ ꯑꯃꯨꯛ ꯍꯥꯏ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯄꯩꯁꯥ ꯑꯃꯨꯛ ꯄꯤꯔꯤ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯐꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥ ꯑꯗꯣ ꯊꯣꯡꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯝꯁꯥꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨ ꯉꯥꯎꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝꯗꯣ ꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ ꯁꯥꯐꯕ ꯀꯕꯤꯇꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯗꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯏꯟꯖꯥꯡ ꯂꯣꯏꯔꯕꯔꯥ ꯆꯥꯛ ꯂꯣꯏꯔꯕꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯆꯝꯁꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯥꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯆꯝꯁꯥꯕꯅ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯁꯤ ꯀꯅꯥꯅ ꯆꯥꯅꯩ ꯍꯥꯏꯗꯨꯅ ꯂꯪꯈꯥꯏꯗꯨꯅ ꯆꯝꯁꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯕꯤꯔꯤ ꯆꯩꯕꯤꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯝꯁꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗꯨꯅ ꯏꯄꯥꯝ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯦ ꯆꯝꯁꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯏꯗꯨꯝ ꯁꯪꯂꯦ ꯅꯪ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯝꯁꯥꯕ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯁꯥꯐꯕ ꯀꯕꯤꯇꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯐꯕꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯁꯥꯐꯕ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪꯂꯣꯝꯗꯅꯤ ꯁꯥꯐꯕ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯍꯥꯏꯕꯗꯤ ꯆꯥꯛ ꯊꯣꯡꯅꯔꯤꯕ ꯂꯩꯔꯛ ꯑꯗꯣꯝꯂꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯁꯨꯠ ꯀꯞꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯥꯐꯕꯅ ꯀꯕꯤꯇꯥ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥ ꯁꯨꯠ ꯀꯞꯄꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯥꯐꯕꯅ ꯀꯩꯗꯧꯔꯒꯦꯃꯤ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯁꯌꯦꯡꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯕꯤꯇꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯏꯂꯪ ꯂꯪꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯐꯕ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯁꯥꯐꯕꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯄ ꯑꯗꯨꯗ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯀꯕꯤꯇꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯪꯍꯧ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯁꯥꯐꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯪꯗ ꯀꯔꯤ ꯎꯔꯤꯕꯅꯣ ꯑꯩ ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯂꯨꯔꯦ ꯌꯥꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯇꯨꯝꯃꯨ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯌꯥꯝꯕꯨ ꯉꯜꯂꯤꯅꯦ 9 ꯈꯔ ꯈꯛꯇꯃꯛ ꯍꯦꯟꯗꯨꯅ ꯉꯥꯏꯔꯤꯅꯦ ꯇꯨꯝꯃꯨ
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯕꯤꯇꯥꯕꯨ ꯇꯨꯝꯍꯟꯈ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯈꯪꯍꯥꯏ ꯈꯪꯖꯤꯜꯂꯣꯅ ꯍꯧꯒꯠꯂꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯐꯕꯅ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯁꯥꯐꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯆꯝꯁꯥꯕ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯝꯁꯥꯕꯅ ꯑꯁ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯝꯁꯤ ꯊꯦꯡꯉꯦꯅ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯐꯤ ꯃꯔꯣꯟ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯀꯥꯕꯛ ꯀꯥꯕꯛ ꯇꯥꯊꯣꯛꯂꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯝꯁꯥꯕꯗꯨ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯥꯛꯂꯦꯗꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯁꯣꯏꯔꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯅꯪꯅ ꯉꯁꯥꯏ ꯑꯌꯨꯛꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯑꯣꯏꯅ ꯂꯥꯛꯑꯗꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯑꯁꯤ ꯍꯧꯗ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯊꯕꯛꯁꯤ ꯂꯣꯏꯒꯗꯧꯔꯤ? ꯑꯣꯖꯥ, ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯣ ꯑꯣꯖꯥ, ꯊꯕꯛꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ? ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯅꯤꯡꯉꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯕ ꯌꯥꯔꯣꯏꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯉꯣꯟꯗ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯦ꯫ ꯁꯦ ꯃꯁꯤ ꯑꯩꯅ ꯉꯔꯥꯡ ꯁꯦꯝꯕꯅꯤ꯫ ꯃꯁꯤꯗ ꯀꯤꯔꯤꯕ ꯄꯣꯠ ꯑꯁꯤ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯐꯨꯝꯒꯗꯕꯅꯤꯀꯣ꯫ ꯀꯅꯥꯁꯨ ꯎꯍꯟꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯍꯦꯛꯇꯃꯛ ꯐꯨꯝꯒꯗꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯐꯨꯝꯒꯗꯕ ꯅꯠꯇꯦ꯫ ꯐꯨꯝꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯀꯣ꯫ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯎ ꯋꯥꯒ ꯍꯧꯕ꯭ꯔꯣ? ꯎꯁꯨ ꯍꯧꯋꯤ, ꯋꯥꯁꯨ ꯍꯧꯋꯤ꯫ ꯀꯔꯤ ꯋꯥꯁꯨ ꯍꯧꯋꯦ? ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯍꯩꯕꯣ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯋꯥ ꯍꯧꯔꯒꯗꯤ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯧꯈꯥꯏꯔꯒ ꯐꯨꯝꯖꯤꯜꯂꯨ꯫ ꯑꯗꯨꯒꯅꯦ ꯋꯥꯅꯥ ꯈꯔ ꯀꯨꯞꯁꯤꯜꯂꯝꯃꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯂꯕꯗꯤꯅꯦꯀꯣ ꯀꯅꯥꯝꯇꯅ ꯈꯪꯉꯔꯣꯏ꯫ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯕꯥꯛ ꯇꯧꯈꯥꯏꯈꯤꯕꯒꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯁꯤꯒꯤ ꯃꯌꯨꯝꯁꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯃꯊꯛꯇ ꯋꯥꯅꯥ ꯈꯔ ꯀꯨꯞꯁꯤꯜꯂꯝꯃꯨ꯫ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯇꯝꯅꯕꯗ ꯂꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯗ ꯅꯠꯇꯅꯅꯦ ꯃꯊꯪ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯒꯗꯕꯅꯤ꯫ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ? ꯅꯠꯇꯦ, ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯥꯠꯂꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ? ꯀꯔꯤꯅꯣ ꯅꯪꯒꯤꯁꯤꯗꯤ? ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯥꯐꯕ ꯍꯥꯏꯕꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯑꯗꯨ ꯈꯛꯇꯪ ꯍꯥꯠꯂꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯀꯗꯥꯏꯗꯒꯤ ꯀꯕꯤꯇꯥꯗꯤ ꯍꯥꯠꯄ ꯌꯥꯔꯗꯒꯦ? ꯀꯕꯤꯇꯥ ꯍꯥꯠꯄ ꯀꯩꯗꯧꯒꯦꯅꯦ ꯏꯕꯨꯡꯉꯣ? ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯀꯥꯎꯔꯕ ꯃꯥꯜꯂꯦꯗ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯕꯤꯇꯥꯗꯨ ꯄꯥꯝꯕꯒꯤꯅꯤꯅꯦ꯫ ꯀꯕꯤꯇꯥ ꯍꯥꯏꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯆꯨꯝ ꯐꯤꯔꯥꯜ ꯆꯥꯔꯗꯅ ꯋꯥꯡ ꯆꯥꯎꯔꯗꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯍꯜ ꯄꯨꯝꯅꯃꯛ ꯀꯕꯤꯇꯥ ꯍꯥꯏꯗꯅ ꯁꯣꯜꯂꯤꯕꯅꯤꯅꯦ꯫ ꯅꯪꯒꯤꯁꯤꯗꯤ ꯏꯕꯨꯡꯉꯣ, ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗꯨ ꯍꯥꯠꯈꯤꯁꯤꯅꯤꯅꯦ꯫ ꯍꯣꯏꯅꯦ ꯈꯨꯔꯥ꯫ ꯑꯣꯖꯥ, ꯑꯩ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯊꯕꯛ ꯑꯁꯤꯗꯤ ꯄꯥꯡꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯐꯔꯦ ꯑꯩ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯒꯅꯤ꯫ ꯑꯗꯣ ꯁꯦ ꯃꯅꯥꯗꯤ ꯋꯥꯠꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯣꯖꯥ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ, ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯃꯌꯨꯝ ꯑꯁꯤ ꯄꯨꯈ꯭ꯔꯒꯦ꯫ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯣꯖꯥ, ꯀꯔꯤ? ꯑꯩꯉꯣꯟꯗꯕꯨꯗꯤ ꯅꯪꯅ ꯀꯥꯎꯒꯜꯂꯦ ꯍꯥꯏꯔꯤ꯫ ꯅꯪꯅ ꯀꯥꯎꯕ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯅꯦ꯫ ꯀꯔꯤ ꯀꯥꯎꯔꯒꯦ ꯑꯣꯖꯥ? ꯑꯩꯅ ꯍꯧꯖꯤꯛꯇ ꯅꯉꯣꯟꯗ ꯁꯦ ꯃꯅꯥ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯑꯣꯖꯥ, ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯄꯩꯁꯥꯁꯦ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯕ꯫ ꯑꯩ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯑꯒ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯊꯕꯛꯁꯤꯗ ꯄꯩꯁꯥ ꯁꯣꯠꯄꯗꯤ ꯆꯠꯅꯗꯦ꯫ ꯅꯪꯅꯅꯦ ꯍꯣꯔꯦꯟꯅꯦ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯛꯂꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯁꯤ ꯄꯤꯒꯅꯤꯀꯣ꯫ ꯆꯠꯂꯣ ꯅꯌꯨꯝꯗ ꯍꯜꯂꯣ꯫ ꯁꯦ ꯑꯣꯖꯥ ꯃꯥꯏꯕ, ꯂꯨꯄꯥ 3,000ꯅꯤ, ꯃꯁꯤ ꯍꯥꯟꯅ ꯄꯥꯏꯕꯤꯍꯧꯔꯣ꯫ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯆꯥꯎꯔꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ 3,000 ꯈꯛꯇꯪ ꯄꯤꯔꯤꯁꯤꯕꯨ? ꯑꯣꯖꯥ, ꯀꯌా ꯄꯥꯝꯕꯤꯔꯤꯕꯅꯣ ꯑꯣꯖꯥꯒꯤꯁꯤꯕꯨ? ꯉꯔꯥꯡ 35,000ꯅ ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ 35,000? ꯍꯣꯏꯅꯦ, ꯑꯗꯨ ꯅꯪ ꯀꯝꯗꯧꯕ? ꯐꯔꯦ ꯑꯣꯖꯥ, ꯑꯩꯅꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯨ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ, ꯑꯗꯨꯗꯨꯒꯅꯦ ꯄꯣꯠ ꯑꯁꯤ ꯑꯩ ꯂꯧꯔꯨꯔꯒꯦ꯫ ꯐꯔꯦ ꯆꯠꯂꯣ ꯏꯕꯨꯡꯉꯣ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯂꯥꯛꯂꯣ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯐꯨꯝꯃꯨ꯫ ꯅꯨꯃꯤꯗꯥꯡꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤꯅ ꯑꯌꯨꯛꯇ ꯂꯧꯁꯤꯟꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ꯫ ꯐꯔꯦ ꯆꯠꯂꯣ꯫ ꯄꯩꯁꯥꯗꯨ ꯁꯣꯏꯗꯅꯕ ꯇꯧꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯆꯝꯁꯥꯕ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫
ꯀꯔꯤ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯂꯨꯄꯥ 15,000 ꯑꯁꯤ ꯁꯨꯡꯒꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯁꯨ ꯆꯝꯁꯥꯕꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯂꯒ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯄꯥꯝꯃꯤꯒ ꯀꯥꯏꯗꯅ ꯃꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯝꯁꯥꯕ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯟ ꯑꯗꯣ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯁꯟ ꯑꯗꯣ ꯊꯧꯔꯤ ꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯁꯟ ꯌꯥꯝꯅ ꯂꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯥꯗ ꯀꯔꯤꯅꯣꯅꯦ ꯑꯌꯨꯛꯁꯤꯗ ꯁꯟꯁꯤꯕꯨ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯣ ꯏꯕꯨꯡꯉꯣ ꯁꯟꯁꯤ ꯌꯣꯟꯊꯣꯛꯀꯦꯗꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯈꯔ ꯂꯧꯍꯧꯔꯣ ꯀꯩꯅꯣꯗꯤ ꯇꯥꯗ ꯁꯦꯟꯒ ꯑꯃꯇ ꯂꯩꯇꯦꯗ ꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯁꯤ ꯂꯨꯄꯥ 1,000 ꯌꯧꯅ ꯍꯥꯏꯔꯛꯀꯅꯤ ꯏꯕꯨꯡꯉꯣ 10,500 ꯁꯦ 10,000 ꯄꯤꯔꯛꯑꯣꯁꯦ ꯑꯗꯨꯒ ꯂꯣꯏꯅꯔꯁꯤꯗ ꯀꯔꯤꯅꯣ ꯇꯥꯗꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯁꯨꯛ ꯆꯥꯎꯕ ꯂꯨꯄꯥ 90-90 ꯁꯤꯠꯂꯒꯗꯕ ꯁꯟꯕꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯂꯨꯄꯥ 10,000 ꯌꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯁꯦꯜ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯒꯤꯅꯤꯅꯦ ꯑꯆꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯆꯤꯟꯕꯅꯤ ꯆꯤꯟꯕꯒꯤ ꯌꯣꯜꯂꯤꯕꯅꯤꯅꯦ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯨꯔꯤꯕꯖꯥꯠꯅꯤ ꯑꯩꯅ ꯈꯔ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯟꯒꯦ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯁꯟꯕꯤꯁꯤ ꯃꯁꯤ ꯄꯥꯝꯗꯤ ꯄꯥꯝꯃꯦꯁꯦ ꯐꯔꯦꯁꯦ ꯇꯥꯗ 15,000 ꯌꯥꯅꯔꯁꯤ ꯑꯩ ꯂꯧꯔꯒꯦ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣ 15,000 ꯍꯥꯏꯔꯨꯅꯨ 18,000 ꯑꯩ ꯄꯤꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯨ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦ ꯃꯌꯥꯝꯗ ꯂꯩꯈꯤꯕꯁꯤꯡ ꯑꯇꯩ ꯃꯤꯔꯣꯏꯗꯒꯤ ꯍꯪꯒꯗꯧꯔꯤꯕꯅꯤ ꯑꯩ ꯐꯔꯦ ꯏꯕꯨꯡꯉꯣ ꯁꯦꯟꯗꯨ ꯅꯪ ꯁꯣꯏꯅꯨꯀꯣ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯈꯔꯗꯤ ꯄꯤꯌꯨꯗꯅ ꯍꯣꯏ ꯁꯦ ꯇꯥꯗꯅꯅꯦ ꯌꯥꯕꯤꯅꯕ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯑꯩ ꯆꯪꯈꯤꯒꯦ ꯑꯗꯨꯒ ꯄꯨꯊꯣꯛꯆꯔꯛꯑꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯑꯣꯏ ꯑꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤꯉꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯆꯝꯁꯥꯕꯗ ꯐꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯐꯖꯩꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤꯅ ꯄꯪꯐꯗ ꯐꯖꯩ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯁꯩꯇ ꯑꯣꯏꯕ ꯈꯣꯏꯗꯧꯒꯁꯤ ꯄꯤꯔꯤ ꯍꯦꯛ ꯁꯧꯒꯠꯂꯤ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥꯗꯣ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯇꯥꯗꯥ ꯁꯦ ꯄꯩꯁా ꯂꯨꯄा 5,000 ꯄꯨꯕꯤꯈ꯭ꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯕꯨ ꯂꯧꯔꯝꯃꯤꯅꯦ ꯉꯍꯥꯟ ꯃꯈꯩ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯂꯨꯍꯣꯡꯕꯕꯨꯗꯤ ꯇꯥꯍꯧꯋꯦ ꯂꯥꯛꯄꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯀꯗꯥꯏ ꯋꯥꯅꯣ ꯇꯥꯗ ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯅꯤ ꯏꯁꯧꯅ ꯃꯔꯣꯝ ꯂꯥꯡꯉꯤꯕ ꯑꯩꯗꯤꯅꯦ ꯈꯥꯏꯅꯅꯤꯡꯉꯕꯅꯤ ꯃꯥ ꯂꯩꯕꯗꯒꯤꯅꯦ ꯏꯁꯥꯁꯦ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕꯅꯤ ꯇꯥꯗ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯩꯔꯕꯗꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯏꯟꯒꯗꯧꯔꯤꯕꯅꯤ ꯇꯥꯗꯥ ꯑꯩ ꯁꯟꯒꯤ ꯗꯅꯥ ꯐꯨꯠꯀꯗꯕ ꯈꯣꯠꯀꯗꯕ ꯈꯔ ꯂꯩꯖꯔꯤ ꯑꯩ ꯑꯃꯨꯛꯇ ꯁꯦꯕꯥ ꯇꯧꯔꯛꯈꯤꯒꯦꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯟ ꯁꯦꯕꯥꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯒꯅꯤ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯈꯔ ꯂꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯆꯝꯁꯥꯕ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯆꯝꯁꯥꯕꯅ ꯈꯜꯂꯤ ꯑꯩꯕꯨ ꯀꯕꯤꯇꯥꯁꯤ ꯇꯣꯛꯊꯣꯛꯂꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯑꯣꯏꯅ ꯍꯣꯠꯆꯜꯂꯁꯤꯔꯅꯦ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯀꯌꯥ ꯄꯥꯝꯗꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦꯗ ꯑꯩ ꯆꯝꯁꯥꯕꯅ ꯑꯗꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯀꯕꯤꯇꯥ ꯎꯍꯧꯗ꯭ꯔꯤ ꯃꯅꯥꯛ ꯅꯛꯁꯜꯂꯛꯄ ꯀꯥꯟꯗ ꯎꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯇꯨꯡꯗ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯀꯕꯤꯇꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯀꯕꯤꯇꯥꯅ ꯇꯥꯗꯥ ꯀꯔꯤ ꯍꯥꯏꯕꯤꯒꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯗꯒꯤ ꯀꯕꯤꯇꯥꯅ ꯐꯖꯕ ꯍꯦꯜꯂꯤꯗ ꯋꯥꯡ ꯆꯥꯎꯔꯒꯗꯅ ꯃꯁꯝ ꯃꯅꯥꯒꯁꯤ ꯖꯨꯝ ꯊꯥꯗꯔꯗꯅ ꯃꯃꯤꯠꯀꯥꯁꯦ ꯇꯔꯥꯎꯗꯅ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯈꯤꯕꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯇꯨꯞ ꯂꯥꯎꯔꯗꯅ ꯌꯦꯡꯉꯨꯅꯦ ꯇꯥꯗꯥ ꯀꯔꯤ ꯍꯥꯏꯕꯤꯒꯦ ꯏꯕꯦꯝꯃꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯇꯥꯗꯥ ꯑꯩꯁꯦ ꯑꯁꯤꯗ ꯄꯣꯠ ꯈꯔ ꯂꯩꯖꯔꯨꯕꯅꯤ ꯁꯨꯝꯗꯧꯕꯅꯤ ꯏꯕꯦꯝꯃꯒꯤ ꯅꯤꯄꯥꯗꯨ ꯍꯟꯗꯛꯇꯤ ꯎꯈꯤꯗ꯭ꯔꯕ ꯃꯁꯥ ꯉꯝꯗꯕꯒ ꯌꯥꯎꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯏꯕꯦꯝꯃꯕꯨ ꯎꯕꯁꯤꯗ ꯍꯪꯖꯔꯤꯕ ꯃꯁꯥꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯤꯌꯦ ꯇꯥꯗꯥ ꯐꯩ ꯊꯕꯛ ꯂꯩꯇ꯭ꯔꯕꯗꯤ ꯈꯔ ꯀꯣꯏꯊꯣꯔꯛꯎꯗꯅ ꯍꯥꯏꯌꯨꯅꯦ ꯐꯔꯦ ꯆꯠꯂꯣ ꯍꯣꯏ ꯇꯥꯗꯥ ꯀꯕꯤꯇꯥꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯇꯨꯡꯗꯒꯤ ꯌꯦꯡꯗꯕꯁꯨ ꯑꯗꯨꯃꯛ ꯐꯖꯩꯅꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯗꯒꯤꯗꯤ ꯀꯕꯤꯇꯥꯅ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯤ
ꯔꯥꯁꯤ ꯂꯩꯕꯗꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗꯒꯤ ꯁꯝꯗꯥꯡꯗꯒꯤ ꯂꯣꯏꯅꯃꯛ ꯍꯦꯜꯂꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯝꯁꯥꯕ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯕꯤꯇꯥ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯀꯔꯤꯅꯣ ꯈꯔ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯐꯕ ꯆꯪꯁꯤꯜꯂꯛꯂꯒ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤ ꯅꯈꯣꯏ ꯄꯣꯠ ꯇꯞꯅꯤꯡꯕ ꯂꯩꯔꯕꯗꯤ ꯀꯔꯤ ꯄꯣꯠ ꯂꯩꯔꯛꯎꯒꯦ ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯕꯖꯥꯔꯗ ꯆꯠꯀꯗꯕꯅꯤ ꯇꯥꯗ ꯆꯥꯎꯕꯜ ꯍꯣꯏꯒꯤ ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯤꯅꯤ ꯄꯣꯠ ꯈꯔ ꯕꯖꯥꯔꯗꯒꯤ ꯂꯩꯔꯨꯒꯗꯕ ꯑꯗꯣ ꯀꯔꯤ ꯂꯩꯔꯛꯑꯣ ꯍꯥꯏꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯎꯆꯦꯛ ꯑꯃꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯈꯣꯡꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ ꯈꯣꯡꯂꯤꯕ ꯑꯗꯨ ꯀ꯭ꯋꯥꯛꯀꯤ ꯃꯑꯣꯡꯗꯤ ꯍꯥꯏꯐꯦꯠ ꯃꯥꯜꯂꯒ ꯀ꯭ꯋꯥꯛꯀꯤ ꯃꯈꯣꯟꯗꯤ ꯑꯣꯏꯅ ꯇꯥꯗꯦ ꯃꯈꯣꯜ ꯑꯗꯣ ꯈꯣꯟꯁꯤ ꯇꯧꯔꯒ ꯌꯥꯝꯅ ꯈꯦꯡꯅ ꯈꯣꯡꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤꯅ ꯉꯍꯥꯟ ꯃꯈꯩꯗꯤ ꯈꯣꯡꯗꯦ ꯈꯣꯡꯂꯤꯕ ꯈꯨꯈꯣꯡ ꯑꯁꯤꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯎꯆꯦꯛꯁꯤꯁꯨ ꯀꯔꯤ ꯎꯆꯦꯛꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯁ ꯀꯔꯤ ꯁꯈꯤꯅꯥ ꯄꯤꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯐꯕꯅ ꯍꯦꯔꯥ ꯎꯆꯦꯛꯅ ꯈꯣꯡꯕ ꯈꯨꯗꯤꯡꯃꯛ ꯁꯈꯤꯅꯥ ꯄꯤꯕ ꯑꯣꯏꯔꯕꯗꯤ ꯎꯆꯦꯛ ꯂꯩꯔꯤꯕ ꯁꯦꯟꯗ꯭ꯔꯥꯡ ꯂꯩꯔꯤꯕ ꯑꯗꯒꯤ ꯎꯔꯤꯠ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯉꯥꯛꯇ ꯈꯣꯡꯂꯤꯕꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯕꯒꯤ ꯈꯣꯡꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯍꯥꯏꯔꯤꯕꯗꯨ ꯋꯥ ꯂꯩꯊꯣꯛꯂꯒ ꯁꯥꯐꯕ ꯐꯔꯦ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯕꯤꯇꯥꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯕꯅꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯆꯝꯁꯥꯕꯗꯨ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯂꯨꯄꯥ 15,000 ꯑꯗꯣ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅꯁꯨ ꯄꯣꯠ ꯑꯗꯣ ꯄꯤꯔꯛꯂꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯤ ꯄꯣꯠ ꯑꯁꯦ ꯅꯍꯥꯛꯅ ꯐꯨꯝꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯕ ꯌꯥꯔꯣꯏ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯃꯁꯦ ꯐꯨꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯈꯣꯠꯆꯜꯂꯝꯂꯒ ꯌꯨꯝꯗ ꯆꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯍꯦꯛ ꯊꯥꯡꯈꯤꯕꯒ ꯇꯨꯡꯗ ꯅꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯕ ꯌꯥꯔꯣꯏ ꯇꯨꯡꯗ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯁꯨ ꯅꯍꯥꯛꯅ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯂꯣꯏꯗꯕꯅꯤ ꯅꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯡꯒꯣꯜ ꯙꯥꯔꯤꯗ ꯍꯦꯛ ꯀꯥꯈꯠꯄꯒ ꯇꯨꯡꯗ ꯌꯦꯡꯕ ꯌꯥꯔꯤ ꯃꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛꯅ ꯇꯨꯡꯗ ꯁꯨꯡꯌꯦꯡ ꯌꯦꯡꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯝꯁꯥꯕꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯁꯨ ꯄꯣꯠ ꯑꯗꯣ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤ ꯍꯥꯏꯔꯛꯄꯗꯒꯤ ꯊꯕꯛ ꯑꯗꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯆꯝꯁꯥꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯝꯁꯥꯕꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯅ ꯐꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯑꯣꯏꯅ ꯐꯨꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯅꯤꯡꯉꯥꯏꯗꯅ ꯃꯇꯝꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯉꯁꯤꯁꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯄꯣꯠ ꯑꯁꯤ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯅꯥꯏꯔꯝꯒꯅꯤ ꯆꯨꯝꯃꯤ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯊꯥꯡꯖꯒꯤ ꯑꯀꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯍꯧꯔꯒꯦ ꯑꯣꯖꯥ ꯑꯃꯥꯏꯕꯅꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯐꯔꯦ ꯇꯧꯕ ꯇꯥꯔꯦꯗꯅ ꯀꯔꯤꯒꯨꯝꯕꯗ ꯁꯥꯐꯕ ꯁꯤꯔꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯔꯕ ꯑꯗꯒꯤꯗꯤ ꯀꯕꯤꯇꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯀꯞꯂꯒꯅꯤ ꯑꯩꯅ ꯐꯕ ꯁꯥꯗꯨꯅ ꯆꯪꯒꯅꯤ ꯑꯗꯨꯒ ꯀꯕꯤꯇꯥꯒ ꯅꯛꯁꯟꯅꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯕꯤꯇꯥꯗ ꯅꯨꯡꯁꯤ ꯀꯩꯍꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯒꯗꯧꯔꯤꯕ ꯆꯝꯁꯥꯕ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯊꯤꯡꯖꯤꯟꯈꯤꯕꯗꯨ ꯈꯪꯍꯧꯗꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯕꯅꯤ ꯆꯝꯁꯥꯕꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 12 ꯇꯥꯔꯝꯕꯗꯨꯗ ꯆꯝꯁꯥꯕꯅ ꯃꯇꯝꯁꯤꯗꯤ ꯆꯞ ꯆꯥꯔꯦꯅꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯇꯣꯛꯇꯨꯅ ꯑꯁꯨꯝꯅ ꯇꯣꯛ ꯑꯃ ꯄꯥꯏꯔꯒ ꯁꯥꯐꯕꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯆꯝꯁꯥꯕ ꯇꯞꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛꯅ ꯂꯨꯝꯗꯨꯅ ꯂꯥꯛꯂꯒ ꯋꯥꯄꯜ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯈꯔ ꯑꯣꯏꯔꯞꯅ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯈꯥꯏꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯈꯥꯏꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯉꯁꯥꯏ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯄꯤꯔꯛꯈꯤꯕ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯀꯣꯌꯦꯠ ꯌꯦꯠꯁꯟꯗꯨꯅ ꯂꯪ ꯑꯃꯨꯕ ꯑꯗꯨꯅꯁꯨ ꯀ꯭ꯔꯛ ꯂꯥꯎꯅ ꯀꯤꯁꯜꯂꯕ ꯁꯥꯄꯣꯟ ꯃꯇꯨꯞ ꯃꯥꯜꯂꯕ ꯄꯣꯠ ꯑꯗꯨ ꯃꯍꯥꯛꯅ ꯇꯞꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯈꯣꯠꯆꯜꯂꯒ ꯃꯊꯛ ꯑꯗꯨꯗ ꯋꯥꯅꯥ ꯎꯅꯥ ꯈꯔꯁꯨ ꯈꯨꯝꯖꯤꯟꯗꯨꯅ ꯊꯅꯝꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯁꯥꯕ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯆꯝꯁꯥꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ
ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯡꯗ ꯂꯩꯊꯣꯛꯀꯦ ꯇꯧꯔꯝꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯌꯥꯃꯥꯏꯕ ꯈꯣꯏꯗꯧꯅ ꯇꯨꯡꯗ ꯌꯦꯡꯊꯣꯛꯀꯅꯨ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯝꯁꯥꯕ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯀꯣꯟꯊꯣꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯝꯁꯥꯕꯕꯨ ꯀꯧꯔꯛꯂꯤ꯫ ꯆꯝꯁꯥꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯌꯦꯡꯊꯣꯛꯀꯦ ꯇꯧꯔꯨꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯦꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯡꯒꯣꯜ ꯗꯥꯏꯔꯤ ꯀꯥꯈꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯀꯕꯤꯇꯥꯅ ꯇꯥ ꯆꯝꯁꯥꯕꯧ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯆꯝꯁꯥꯕ ꯂꯩꯊꯣꯛꯇ꯭ꯔꯕ ꯉꯝꯗꯗꯨꯅ ꯐꯠ ꯂꯩꯊꯣꯛꯀꯦ ꯇꯧꯔꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜ ꯗꯥꯏꯔꯤ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯆꯣꯡꯈꯠꯂꯒ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯅꯝꯗꯅ ꯑꯩꯕꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏꯗ ꯐꯔꯦ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯃꯨꯡ ꯆꯪꯂꯒꯦ꯫ ꯑꯁꯨꯝꯅ ꯆꯝꯁꯥꯕ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯁꯥꯐꯕ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯕꯤꯇꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯀꯕꯤꯇꯥ ꯃꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯀꯕꯤꯇꯥ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯑꯣꯏꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯔꯨꯔꯒ ꯆꯥꯛꯈꯨꯝꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯔꯨꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯍꯣꯡꯗꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯀꯣꯜꯂꯤꯛ ꯀꯣꯔꯥꯡꯁꯤꯡ ꯒꯣꯔꯣꯡ ꯒ꯭ꯔꯥꯡ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯐꯤ ꯑꯃꯕꯨ ꯐꯗ꯭ꯔꯪ ꯂꯥꯎꯅ ꯀꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯥꯐꯕꯗꯨ ꯍꯜꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯌꯧꯒꯦ ꯇꯧꯔꯕꯅꯤꯅ ꯍꯟꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯨ ꯇꯜꯂꯗꯨꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯔꯤ꯫ ꯑꯗꯨꯝꯅ ꯀꯕꯤꯇꯥꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯁꯥ ꯆꯥꯏꯊꯗꯨꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯕꯤꯇꯥ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯏꯔꯨꯖꯔꯒ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯣ ꯆꯥꯏꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯀꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯥꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯇꯥꯞ ꯂꯥꯎꯅ ꯐꯨꯔꯛꯏ꯫ ꯑꯗꯨꯝꯅ ꯐꯨꯔꯛꯄꯗꯨꯗ ꯀꯕꯤꯇꯥ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯕꯤꯇꯥ ꯈꯣꯡꯂꯩ ꯊꯨꯅ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯌꯨꯝ ꯌꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯣꯡꯗꯣꯛꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯁꯥꯐꯕꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯁꯥꯐꯕ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯀꯕꯤꯇꯥꯅ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯃꯈꯣꯜ ꯈꯔ ꯇꯥꯈꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡ ꯑꯃ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯆꯥꯛꯁꯪꯗ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯕꯤꯇꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯨꯗ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯀꯣꯛ ꯑꯗꯨꯗ ꯌꯩꯁꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯋꯥꯄꯜ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯍꯧꯖꯤꯛꯇ ꯋꯥ ꯇꯦꯛꯄꯒꯤ ꯃꯈꯣꯜꯗ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯂꯥꯎꯈꯤꯕꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯋꯥꯅꯥ ꯎꯅꯥ ꯃꯔꯛꯇꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯀꯕꯤꯇꯥ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯇꯨꯡꯗ ꯌꯦꯡꯊꯣꯛꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯕꯤꯇꯥ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯑꯉꯥꯡ ꯑꯗꯨ ꯂꯥꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯄꯨꯡꯅꯤꯟ ꯂꯤꯜꯂꯦ ꯏꯃꯨꯡꯗꯨ꯫ ꯑꯗꯨꯒ ꯁꯥꯐꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯌꯥ ꯂꯥꯡꯕꯗꯒꯤꯗꯤ ꯀꯕꯤꯇꯥꯅ ꯉꯁꯥꯏꯗꯒꯤ ꯀꯤꯔꯝꯕꯗꯣ ꯐꯔꯤ ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯁꯥꯐꯕꯗ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯍꯦꯔꯥ ꯎꯅꯥ ꯋꯥꯅꯥ ꯇꯥꯔꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯕꯥꯞ ꯐꯈꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯊꯧꯁꯥꯔꯨꯗꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯁꯥꯐꯕꯗꯤ ꯃꯍꯧꯁꯥ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯅꯨꯃꯤꯠ ꯄꯨꯡꯊꯥ ꯇꯥꯔꯒꯅꯤ ꯃꯍꯥꯛꯅ ꯍꯜꯂꯛꯀꯗꯧꯔꯤꯕꯁꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯝꯁꯥꯕ ꯀꯕꯤꯇꯥꯒꯤ ꯊꯣꯡꯒꯥꯜꯗ ꯂꯤꯄꯠ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯝꯁꯥꯕ ꯋꯥꯈꯜ ꯆꯔꯥꯡꯅꯅ ꯃꯍꯥꯛ ꯀꯔꯤꯕꯨ ꯊꯣꯛꯂꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯃꯪꯗꯨꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯄꯩꯁꯥ ꯈꯔ ꯄꯨꯗꯨꯅ ꯌꯨ ꯊꯛꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯁꯥꯐꯕ ꯑꯃꯗꯤ ꯀꯕꯤꯇꯥ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯄꯣꯔꯣꯛ ꯂꯥꯎꯅ ꯇꯦꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯁꯥꯐꯕꯅ ꯇꯥꯕꯗ ꯁꯥꯐꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯋꯥ ꯍꯨꯔꯥꯜꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯈꯤ꯫ ꯁꯥꯐꯕꯅ ꯍꯧꯒꯠꯈꯤꯕꯗꯨ ꯀꯕꯤꯇꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ꯫ ꯁꯥꯐꯕꯅ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯋꯥꯄꯜꯂꯣꯝꯗ ꯐꯠ ꯀꯥꯞꯁꯤꯜꯂꯨꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯋꯥꯒꯤ ꯍꯥꯏꯊꯗꯨꯅ ꯂꯩꯕ ꯇꯤꯛꯂꯤ ꯇꯧꯕ ꯋꯥ ꯑꯃꯗ ꯃꯈꯣꯡ ꯑꯗꯨꯅ ꯋꯥ ꯑꯗꯨꯗ ꯀꯣꯠꯁꯤꯜꯂꯒ ꯃꯁꯥ ꯑꯗꯨꯅ ꯂꯩꯃꯥꯏꯔꯣꯝꯗ ꯌꯥꯟꯊꯔꯒ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯆꯤꯡꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯐꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯍꯟꯗꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯥꯟꯅ ꯌꯥꯟꯊꯠꯈ꯭ꯔꯕ ꯋꯥꯒꯤ ꯋꯥꯔꯨꯀꯣꯛ ꯑꯃꯗ ꯃꯈꯣꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯎꯐ꯭ꯔꯥꯡ ꯉꯣꯞꯁꯤꯟꯗꯨꯅ ꯇꯨꯔꯤ꯫ ꯑꯗꯨꯝꯅ ꯇꯨꯕ ꯑꯗꯨꯗ ꯁꯥꯐꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯈ꯭ꯔꯤ꯫ ꯑꯗꯨꯒ ꯋꯥꯔꯨꯀꯣꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯌꯩꯁꯟꯕꯗꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯁꯨ ꯏ ꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯁꯥꯐꯕꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯨꯗ ꯀꯕꯤꯇꯥ ꯀꯔꯤꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯥꯐꯕꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯇꯥꯕꯗ ꯀꯕꯤꯇꯥ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯕꯤꯇꯥꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ ꯃꯇꯨꯡꯗ ꯇꯥꯅꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯎꯞꯁꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯥꯐꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯐꯠꯂꯥꯎꯅ ꯆꯤꯡꯈꯠꯇꯨꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯁꯨ ꯃꯈꯣꯡ ꯑꯗꯨ ꯁꯤꯛꯂꯤ ꯃꯀꯣꯛꯇꯣ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯕꯤꯇꯥꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯟꯗꯨꯅ ꯇꯞꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯒ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨꯗ ꯀꯕꯤꯇꯥꯅ ꯍꯥꯏ ꯂꯥꯛꯂꯣꯔꯦ ꯅꯪꯁꯨ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯩ ꯌꯦꯡꯉꯤꯅꯣ ꯅꯪꯕꯣ? ꯏꯃꯥ ꯑꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯤ꯫ ꯌꯥꯔꯦꯁꯦ ꯂꯥꯎꯑꯁꯦ ꯀꯣꯟꯅ ꯂꯩꯖꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯣꯏꯂꯥꯎ ꯂꯥꯎꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯁꯥꯐꯕꯒꯤ ꯃꯀꯣꯛꯇ ꯁꯣꯛꯂꯤꯕ ꯑꯃꯗꯤ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯂꯒ ꯃꯀꯣꯛ ꯑꯗꯨꯗ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯕꯤꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔꯁꯨ ꯍꯥꯞꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯁꯥꯐꯕꯗ ꯀꯔꯝꯃꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯣ? ꯀꯩꯗꯧꯕ ꯆꯪꯂꯨꯔꯤꯕꯅꯣ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯑꯩꯁꯦ ꯇꯨꯝꯂꯤꯉꯩꯗ ꯃꯅꯤꯡꯒꯤ ꯋꯥꯄꯜꯁꯤ ꯄꯣꯔꯣꯛ ꯂꯥꯎꯅ ꯇꯦꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯋꯥ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯃꯥꯜꯂꯦ ꯈꯜꯂꯗꯅ ꯑꯩꯁꯤ ꯄꯔꯞ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯐꯕꯅ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯇꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯁꯥꯐꯕꯗ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯍꯥꯛꯅ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯅꯃꯤꯠ ꯑꯗꯨꯅ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯕ ꯂꯩꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯤꯔꯤ ꯇꯧꯗꯨꯅ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯨꯕꯣꯛꯇꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯅꯪꯗꯤ ꯅꯣꯏꯒꯤ ꯕꯨꯕꯣꯛꯇꯤ ꯀꯃꯥꯏꯅ ꯈꯪꯍꯧꯔꯤꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯩꯒꯤ ꯕꯨꯕꯣꯛꯅꯤ ꯁꯤꯗ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯐꯕꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯃꯨꯠ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯗ ꯁꯣꯏꯗꯅ ꯑꯩꯅ ꯌꯦꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏ꯫
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥꯅ ꯍꯣꯏꯗ ꯌꯦꯡꯊꯣꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯍꯥꯟ ꯋꯥ ꯌꯥꯟꯁꯤ ꯍꯥꯏꯅꯈꯤꯕ ꯁꯥꯐꯕꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯈꯨꯔꯥ ꯑꯗꯣ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯈꯨꯔꯥ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯋꯥꯄꯜꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯌꯥꯟꯕꯤꯔꯣ, ꯑꯁꯤꯗꯩꯁꯤꯗ ꯋꯥ ꯑꯔꯤꯕ ꯈꯔ ꯌꯥꯎꯕꯅꯤ꯫ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯃꯥꯡꯒꯣꯜꯁꯤꯗ ꯍꯤꯞꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯅ? ꯅꯠꯇꯦ, ꯅꯀꯣꯛꯇꯨꯅ ꯀꯩꯗꯧꯕꯗ ꯁꯣꯛꯂꯤꯕꯅꯣꯅꯦ? ꯐꯤꯒ ꯌꯦꯁꯜꯂꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯥꯐꯕꯅ ꯈꯨꯔꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯩ ꯃꯗꯣ ꯃꯤꯒꯤꯅꯦ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯕꯨꯠ ꯕ꯭ꯔꯦꯠ ꯊꯥꯖꯟꯅꯕꯤ ꯀꯀꯥꯏꯗꯣ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯦ ꯃꯥꯏꯕꯤ ꯌꯥꯝ ꯊꯨꯅ ꯇꯥꯟꯅꯍꯧꯀꯣ꯫ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯂꯩꯍꯧꯔꯣ, ꯑꯩ ꯋꯥ ꯍꯥꯏꯐꯦꯠꯇꯤ ꯆꯥꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯒ ꯇꯧꯗꯨꯅ ꯁꯥꯐꯕꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯋꯥ ꯌꯥꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯗꯣ ꯃꯊꯪ ꯌꯥꯟꯊꯠꯂꯛꯄꯗ ꯋꯥꯒꯤ ꯋꯥꯅꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯨꯝꯖꯤꯟꯕꯒꯨꯝ ꯂꯩꯕꯥꯛꯁꯤꯡ ꯇꯧꯈꯥꯏꯈꯤꯕꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕꯥꯛ ꯈꯔ ꯆꯈꯥꯏꯔꯒ ꯂꯩꯔꯤꯕꯗꯨꯁꯨ ꯃꯈꯣꯏꯅ ꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯥꯐꯕꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥꯒ ꯋꯥꯔꯛꯁꯤꯗ ꯐꯨꯝꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯋꯥ ꯃꯅꯥꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯁꯤꯗꯤ ꯂꯩꯕꯥꯛꯀ ꯁꯨꯝ ꯃꯌꯥꯝ ꯍꯣꯒꯥꯏꯔꯦ, ꯁꯥꯕꯤꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯇꯧꯈꯥꯏꯈꯤꯕꯒꯤ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯏꯗꯨꯗ ꯃꯈꯣꯏꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯍꯥꯟ ꯆꯝꯁꯥꯕꯅ ꯐꯨꯝꯂꯝꯕ ꯃꯌꯣꯝ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯁꯤ ꯍꯥꯏꯔꯛꯄꯗ ꯁꯥꯐꯕꯗ ꯋꯥ ꯂꯩꯒꯦ ꯍꯥꯏꯔꯛꯈꯤꯕ ꯑꯍꯜ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯑꯗꯨꯅ ꯍꯩ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯇꯥꯗ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤ ꯁꯅꯥ ꯂꯨꯄꯥ ꯐꯨꯝꯕ ꯃꯥꯟꯗꯦ꯫ ꯁꯥꯐꯕꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯁꯤ ꯈꯔ ꯆꯤꯡꯅꯩ꯫ ꯃꯥꯏꯕꯅ ꯍꯥꯡꯗꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯨꯒꯨꯝꯁꯤ, ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯐꯠꯇꯕ ꯂꯧꯅꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯦ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯂꯩꯔꯝꯂꯦ ꯍꯥꯏꯗꯅ ꯁꯥꯐꯕꯗ ꯍꯥꯏꯔꯁꯤ, ꯑꯗꯨꯒ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯃꯍꯥꯛꯅ ꯃꯔꯥꯏꯅ ꯍꯥꯡꯗꯣꯛꯆꯔꯅꯤ꯫ ꯈꯨꯔꯥ, ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏ? ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩꯈꯣꯏꯅ ꯂꯧꯕꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯋꯥꯄꯜ ꯃꯔꯛ ꯑꯁꯤꯗ ꯋꯥ ꯌꯥꯟꯕ ꯆꯪꯂꯤꯕꯁꯤ ꯑꯩꯈꯣꯏꯗꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯋꯦ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯁꯅꯥ ꯂꯨꯄꯥ ꯐꯨꯝꯕꯒꯤ ꯈꯨꯐꯨꯝ ꯅꯠꯇꯦ, ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯃꯨꯕ ꯐꯤꯅ ꯌꯣꯝꯂꯒ ꯑꯉꯥꯡꯕ ꯂꯪꯅ ꯀꯤꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯂꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯅ ꯄꯣꯠ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯒ ꯁꯥꯐꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯁꯥꯐꯕꯗ ꯏꯕꯨꯡꯉꯣ, ꯁꯤꯒꯤ ꯄꯣꯠ ꯃꯌꯣꯝꯁꯤ ꯅꯪꯒꯤ ꯋꯥꯔꯛꯇ ꯂꯩꯔꯝꯃꯤꯅꯦ, ꯐꯨꯝꯂꯒ ꯑꯗꯨꯁꯨ ꯂꯩꯔꯝꯃꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯐꯨꯝꯕ ꯃꯥꯜꯂꯤ꯫ ꯈꯨꯔꯥ, ꯃꯅꯤꯡꯒꯤ ꯋꯥꯔꯛꯇꯔꯥ? ꯃꯥꯅꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛꯇ ꯑꯩꯅ ꯉꯔꯥꯡ ꯊꯦꯡꯅꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯃꯌꯣꯝꯁꯤ ꯂꯩꯕꯅꯤꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯋꯥ ꯌꯥꯟꯕꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯅ ꯁꯦꯟꯁꯤ ꯀꯌꯥ ꯊꯤꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯥꯐꯕꯅ ꯄꯩꯁꯥꯒ ꯑꯃꯠꯇ ꯄꯤꯕꯤꯔꯝꯂꯕꯅꯨ, ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯄꯣꯠ ꯑꯃ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯂꯤ꯫ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯑꯃꯥꯏꯕꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯃꯁꯤꯕꯨ ꯑꯃꯥꯏꯕꯒ ꯇꯥꯟꯅꯔꯒ ꯂꯩꯍꯟ ꯇꯧꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯈꯨꯔꯥ ꯍꯣꯏꯅ ꯌꯥꯜꯂꯤꯕ ꯋꯥꯗꯣ ꯂꯣꯏꯅꯃꯛ ꯄꯤꯖꯔꯕꯅꯤ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯌꯥꯗꯦ, ꯅꯪꯁꯨ ꯄꯩꯁా ꯄꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ, ꯑꯗꯨꯅ ꯁꯦ ꯃꯁꯤ ꯄꯥꯏꯍꯧꯁꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯑꯗꯨꯅ ꯁꯥꯐꯕꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯂꯤ, ꯑꯗꯨꯒ ꯋꯥꯁꯤꯡꯗꯣ ꯍꯣꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯥꯐꯕꯗꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯁꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯁꯥꯐꯕꯒꯤ ꯂꯣꯏꯅꯕꯤ ꯀꯕꯤꯇꯥꯅ ꯑꯣꯏꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯌꯦꯡꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯅꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ, ꯍꯥꯏꯕꯗꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯊꯣꯛꯂꯨꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏ ꯐꯪꯂꯤꯕ ꯄꯣꯠ ꯃꯌꯣꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ꯫
ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯁꯥꯐꯕꯒꯤ ꯃꯅꯥꯛꯇ ꯃꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯅꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯑꯩꯅ ꯆꯠꯀꯦꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯏꯁꯥꯁꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯆꯠꯊꯣꯛꯂꯨꯔꯣ꯫ ꯑꯗꯨꯝꯅ ꯁꯥꯐꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯕꯤꯇꯥꯁꯨ ꯀꯩꯗꯧꯋꯦꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯕꯤꯇꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯍꯩꯃꯥ ꯏꯆꯦ ꯀꯕꯤꯇꯥ ꯀꯔꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯀꯕꯤꯇꯥꯅ ꯑꯁ ꯃꯥꯝ ꯑꯝꯇ ꯎꯅꯒꯦ ꯂꯥꯛꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯤ꯫ ꯑꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯕꯤꯇꯥꯅ ꯋꯥ ꯍꯪꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯍꯤꯡꯈꯣꯜ ꯃꯇꯥꯏꯗ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯊꯥꯔꯤꯕꯗꯨ ꯅꯥꯄꯤ ꯄꯦꯡꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯀꯧꯗꯨꯅ ꯃꯤ ꯂꯥꯛꯏ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯕ? ꯂꯥꯎ ꯃꯥꯡꯒꯣꯜꯗ ꯐꯝꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯍꯟꯗꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯂꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯆꯪꯂꯦ, ꯑꯗꯨꯅꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯨꯠ ꯇꯥꯛꯅꯅꯕ ꯇꯧꯔꯛꯂꯤꯕꯅꯤꯅꯦ꯫ ꯐꯔꯦ ꯃꯗꯨꯕꯨ ꯇꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯁꯨ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯨꯝꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯋꯥ ꯌꯥꯟꯕꯗ ꯊꯦꯡꯅꯕꯅꯤ꯫ ꯀꯗꯥꯏ? ꯍꯣꯏ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤꯅꯦꯍꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯕꯁꯦ꯫ ꯐꯔꯦ ꯅꯪꯅ ꯃꯁꯤ ꯐꯪꯕ ꯍꯣꯔꯦꯟꯅꯦ ꯑꯩ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ, ꯑꯗꯨꯗꯨꯒꯅꯦ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯩ ꯅꯈꯣꯏꯒꯤꯗ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯥꯐꯕꯅ ꯀꯔꯝꯕ ꯑꯃꯥꯏꯕꯗ ꯌꯦꯡꯂꯛꯂꯦ, ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯦꯝꯕꯗ ꯑꯣꯏꯅ ꯌꯦꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯥꯐꯕꯅ ꯐꯔꯦ ꯀꯔꯤꯗꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯦ, ꯑꯗꯨꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯐꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯂꯥꯛꯄ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯍꯦꯝꯕ ꯍꯧꯖꯤꯛ ꯀꯕꯤꯇꯥꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯎꯆꯦꯛ ꯑꯃꯒꯤ ꯃꯇꯨ ꯑꯃ ꯃꯗꯣ ꯑꯃꯥꯏꯕ ꯍꯦꯝꯕꯅꯗꯤ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯗꯨꯒ ꯑꯇꯩꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯁꯦꯟ ꯇꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯃꯥꯏꯕ ꯅꯈꯣꯏꯁꯨ ꯐꯠꯃꯟꯗꯦꯍꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯆꯝꯁꯥꯕ ꯍꯥꯏꯕꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯕꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯥꯝꯕꯗꯒꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯀꯅꯥꯅ ꯇꯧꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯉꯥꯏꯍꯥꯛ ꯌꯧꯕꯤꯔꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯍꯦꯝꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯥꯐꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯀꯕꯤꯇꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ꯫ ꯃꯗꯣ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯄꯣꯠ ꯑꯗꯨꯅ ꯂꯩꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯀꯌꯥ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯃꯗꯣ ꯐꯥꯖꯤꯟꯗꯨꯅ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯩꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯈꯔ ꯇꯧꯈ꯭ꯔꯦ꯫
ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯥꯏ ꯅꯤꯡꯊꯤꯅ ꯇꯩꯊꯣꯛꯂꯤ ꯑꯗꯨꯒ ꯂꯥ ꯂꯥꯇꯣꯟ ꯑꯃꯕꯨꯁꯨ ꯊꯝꯂꯤ ꯑꯗꯨꯒ ꯄꯣꯠ ꯑꯗꯣ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯩ ꯑꯃ ꯄꯥꯏꯔꯒ ꯎꯔꯨ ꯎꯔꯨ ꯎꯪꯂꯤ ꯃꯩ ꯑꯗꯨꯝꯅ ꯃꯩ ꯀꯦꯟꯗꯜ ꯑꯃ ꯄꯥꯏꯔꯒ ꯎꯔꯨ ꯎꯔꯨ ꯎꯪꯂꯕ ꯃꯇꯨꯡꯗ ꯄꯣꯠ ꯑꯗꯣ ꯃꯍꯥꯛꯅ ꯂꯥ ꯑꯗꯨꯒ ꯀꯣꯟꯅꯅ ꯌꯣꯝꯁꯜꯂꯒ ꯂꯨꯕꯥꯛ ꯑꯃꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯨꯕꯥꯛ ꯃꯆꯥ ꯑꯗꯣ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯌꯣꯝꯁꯜꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯍꯦꯝꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯐꯕ ꯑꯃꯗꯤ ꯀꯕꯤꯇꯥ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯐꯒꯗꯕ ꯃꯥꯟꯗ꯭ꯔꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯁꯥꯐꯕꯗ ꯀꯕꯤꯇꯥꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯁꯨꯃꯥꯏꯅ ꯇꯝꯅꯕ ꯈꯣꯠꯄ ꯈꯔ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯨꯟꯗꯣꯛꯀꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯤꯕꯁꯤ ꯇꯥꯟꯅꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗꯅ ꯍꯩ ꯄꯥꯛꯅꯁꯨ ꯀꯤꯒꯅꯨꯀꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯥꯐꯕ ꯑꯃꯗꯤ ꯀꯕꯤꯇꯥ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯥꯐꯕꯒꯤ ꯃꯌꯨꯝꯗ ꯑꯃꯥꯏꯕ ꯍꯦꯝꯕ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯉꯔꯥꯡ ꯃꯈꯣꯏꯅ ꯀꯥꯞꯂꯛꯑꯝꯕ ꯄꯣꯠꯁꯦꯝ ꯑꯗꯨꯕꯨꯗꯤ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯐꯥꯖꯤꯟꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯐꯕꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯍꯥꯏꯔꯤ ꯇꯧꯕꯇꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯍꯩꯀꯠ ꯂꯩꯀꯠ ꯈꯔ ꯇꯝꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯥꯞꯂꯛꯂꯤꯕ ꯄꯣꯠꯁꯦꯝ ꯑꯗꯨꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯗꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯊꯣꯛꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯂꯧꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯁꯦꯡꯅ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯑꯗꯣꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯁꯤꯡ ꯈꯔ ꯈꯤꯛꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕ ꯑꯃꯗꯤ ꯀꯕꯤꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯅꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯁꯤꯗ ꯉꯍꯥꯋꯥꯏ ꯅꯈꯣꯏꯅ ꯁꯥ ꯉꯥ ꯁꯦꯝꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯈꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯁꯥꯐꯕꯅ ꯑꯩꯅ ꯈꯪꯂꯛꯄꯗꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯃꯅꯤꯡ ꯃꯌꯥꯗꯒꯗꯤ ꯇꯧꯈꯤꯕ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯥ ꯉꯥ ꯍꯥꯏꯕꯗꯤ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯑꯣꯛꯀꯨꯝꯕ ꯍꯨꯏꯒꯨꯝꯕ ꯍꯧꯗꯣꯡꯒꯨꯝꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯐꯕꯅ ꯍꯣꯏ ꯆꯨꯝꯃꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯋꯥ ꯌꯥꯟꯕꯗ ꯍꯧꯗꯣꯡ ꯑꯃ ꯋꯥꯅ ꯅꯟꯕꯗꯒꯤ ꯆꯞꯈꯥꯏꯗꯨꯅ ꯁꯤꯈꯤ ꯍꯥꯏꯕ ꯑꯃ ꯄꯜꯂꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯍꯦꯝꯕꯅ ꯐꯔꯦ ꯅꯈꯣꯏꯒꯤꯁꯤ ꯈꯔꯗꯤ ꯂꯨꯒꯗꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯑꯣꯖꯥ ꯍꯦꯝꯕ ꯂꯩꯗꯅꯀꯣ ꯑꯩꯅ ꯊꯣꯛꯄ ꯁꯣꯏꯗꯅ ꯇꯥꯏꯅꯕꯤꯒꯦꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯀꯥꯟꯗ ꯑꯩꯒꯤꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯍꯦꯝꯕꯗꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯅꯕ ꯇꯧꯔꯛꯄꯗ ꯀꯕꯤꯇꯥꯅ ꯑꯃꯥꯏꯕ ꯍꯦꯝꯕꯗ ꯑꯋꯥꯃꯟ ꯈꯔ ꯄꯤꯖꯔꯝꯃꯤ ꯑꯗꯨꯝꯅ ꯄꯤꯔꯤꯕꯗꯨ ꯂꯧꯔꯗꯨꯅ ꯑꯃꯥꯏꯕ ꯍꯦꯝꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯝꯁꯥꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕ ꯍꯧꯖꯤꯛ ꯁꯥꯐꯕꯒꯤ ꯃꯌꯨꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯨꯒꯦ ꯈꯜꯂꯗꯨꯅ ꯁꯥꯐꯕꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯐꯕꯗꯣ ꯃꯥꯡꯒꯣꯜꯗ ꯏꯁꯣꯟ ꯁꯣꯟꯅ ꯐꯝꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯆꯝꯁꯥꯕ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯄꯣꯠ ꯑꯗꯨ ꯇꯦꯟꯕꯥꯜꯂꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯝꯁꯥꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯐꯕꯁꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯕꯤꯇꯥꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯤꯑꯣꯏ ꯑꯃꯅ ꯏꯕꯨꯡꯉꯣ ꯆꯝꯁꯥꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯆꯝꯁꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯨꯔꯥ ꯀꯔꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯅꯁꯥꯒꯗꯨꯅ ꯐꯟ ꯆꯣꯡꯂꯗꯅ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯁꯨꯝꯗꯧꯕꯅꯤ ꯈꯨꯔꯥ ꯑꯩꯁꯤ ꯊꯕꯛ ꯑꯃꯈꯛ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯗ ꯁꯦꯟ ꯇꯥꯍꯧꯔꯕ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯗ ꯈꯨꯜꯂꯦ ꯑꯗꯨꯗꯨꯒꯤ ꯑꯩ ꯍꯔꯥꯎꯗꯅ ꯁꯨꯝ ꯇꯧꯔꯝꯃꯤꯕꯖꯥꯠꯅꯤ ꯑꯩ ꯆꯠꯆꯔꯒꯦ
ꯆꯝꯁꯥꯕꯅ ꯍꯟꯅ ꯌꯦꯡꯗꯨꯅ gam ꯆꯠꯈꯤꯕꯗꯨꯗ ꯑꯍꯜ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯤ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯏ ꯐꯩ ꯃꯁꯤꯒꯤ ꯃꯤ ꯑꯁꯤ ꯀꯩꯗꯧꯕꯒꯤ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯍꯜ ꯑꯗꯣ ꯆꯝꯁꯥꯕ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯁꯥꯐꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯌꯦꯡꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕ ꯑꯃꯗꯤ ꯀꯕꯤꯇꯥ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯃꯤꯟꯅꯈꯤꯕꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤꯁꯤ ꯃꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕꯒꯤ ꯌꯦꯡꯕꯁꯨ ꯃꯥꯜꯂꯤꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯍꯜ ꯑꯗꯨ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯝꯁꯥꯕ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯐꯕꯗꯣ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯐꯕ ꯑꯃꯗꯤ ꯀꯕꯤꯇꯥ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯀꯔꯤꯅꯣ ꯍꯟꯗꯛ ꯌꯨꯝ ꯑꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯄꯣꯠꯁꯦꯝꯒꯨꯝꯕꯁꯤ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯊꯝꯕꯗ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯊꯝꯂꯨꯁꯤ ꯍꯥꯏꯔꯤ ꯃꯗꯨꯗ ꯁꯥꯐꯕꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯟꯗꯛꯇꯤ ꯌꯨꯝ ꯑꯁꯦ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯏ ꯑꯉꯥꯡꯗꯗꯤ ꯁꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯀꯕꯤꯇꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯉꯥꯡ ꯑꯁꯦ ꯊꯤꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯁꯥꯐꯕꯅꯁꯨ ꯌꯥꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯀꯕꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯄꯥꯝꯗ ꯊꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯁꯥꯐꯕꯕꯨ ꯌꯨꯝ ꯑꯗꯨꯗ ꯊꯅꯝꯂꯒ ꯀꯕꯤꯇꯥ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯥꯐꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯀꯀꯥꯗꯨ ꯋꯥꯏꯔꯝ ꯁꯤꯟꯗꯣꯛꯇꯨꯅ ꯑꯃꯗꯤ ꯍꯤꯡꯈꯣꯜꯒꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯣꯏꯗꯠꯀꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯝꯁꯥꯕꯗꯨ ꯁꯥꯐꯕꯗꯨ ꯉꯁꯤꯒꯗꯤ ꯁꯤꯔꯝꯕ ꯌꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯕꯤꯇꯥ ꯂꯝꯕꯤꯗ ꯍꯥꯏꯐꯦꯠ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯗ ꯆꯝꯁꯥꯕꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯂꯤ ꯑꯗꯨꯗꯨꯒꯤ ꯑꯩ ꯑꯉꯥꯡꯁꯦ ꯏꯄꯥꯝꯗ ꯃꯇꯝꯈꯔ ꯊꯝꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯆꯝꯁꯥꯕꯅ ꯍꯦꯔꯥ ꯌꯨꯝꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅꯕꯨ ꯏꯆꯥ ꯏꯄꯥꯝꯗ ꯊꯩꯗꯣꯛꯄ ꯍꯧꯅꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯆꯝꯁꯥꯕꯗ ꯈꯔ ꯆꯤꯡꯅꯈꯤ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯆꯝꯁꯥꯕꯗꯣ ꯀꯕꯤꯇꯥꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯁꯥꯐꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯁꯥꯐꯕꯗꯣ ꯃꯥꯡꯒꯣꯜꯗꯒ ꯁꯤꯔꯒ ꯂꯩꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯌꯦꯡꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯗꯤ ꯌꯥꯝꯅ ꯃꯁꯥ ꯌꯥꯡꯅ ꯋꯥꯏꯔꯝꯒ ꯁꯤꯠꯇꯅ ꯑꯃꯗꯤ ꯅꯥꯄꯤꯒꯗꯨ ꯐꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯨꯕꯗ ꯆꯝꯁꯥꯕꯗꯤ ꯉꯛꯄꯗ ꯂꯣꯏꯔꯤ ꯍꯦꯟꯅ ꯁꯣꯟꯁꯤꯜꯂꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯉꯔꯥꯡꯗꯒꯤ ꯀꯟꯈꯠꯂꯛꯂꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯝꯁꯥꯕ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯗꯤ ꯏꯁꯩ ꯀꯀ ꯉꯪꯂꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨ ꯆꯝꯁꯥꯕ ꯄꯔꯞ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯣꯏꯗꯣꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯕꯅꯤꯅ ꯃꯍꯥꯛꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯆꯝꯁꯥꯕ ꯑꯣꯏꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯍꯥꯏ ꯀꯝꯗꯧꯔꯦ ꯅꯨꯄꯤꯗꯨ ꯅꯪꯅ ꯂꯧꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯝꯁꯥꯕꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯂꯧꯕꯅꯣꯅꯦ ꯑꯣꯖꯥ ꯅꯠꯇꯦ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯃꯑꯣꯡꯒꯗꯤ ꯌꯥꯝꯅ ꯃꯥꯜꯂꯤꯅꯦ ꯉꯔꯥꯡꯒꯗꯤ ꯑꯃꯨꯛꯇꯣꯏꯕ ꯍꯦꯍꯥꯅ ꯍꯦꯍꯜꯂꯗꯅ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯁꯥꯃꯨ 100ꯒꯤ ꯄꯥꯡꯒꯜ ꯀꯜꯂꯒ ꯂꯩꯍꯧꯔꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪ ꯑꯩꯅ ꯐꯨꯝꯂꯨ ꯍꯥꯏꯕ ꯖꯒꯥꯗꯨꯗ ꯐꯨꯝꯗ꯭ꯔꯕ꯭ꯔꯣ ꯑꯁ ꯐꯨꯝꯂꯤꯕꯅꯤꯅꯦ ꯑꯩꯅ ꯐꯨꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯔꯛꯂꯦ ꯀꯔꯤ ꯊꯦꯡꯅꯔꯕ ꯑꯁ ꯉꯔꯥꯡ ꯑꯩꯅ ꯐꯨꯝꯂꯝꯕ ꯖꯒꯥ ꯑꯗꯨꯗ ꯋꯥꯁꯤꯡꯗꯣ ꯃꯤꯅ ꯌꯥꯟꯊꯠꯈꯤꯕꯒꯤ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯋꯤ ꯋꯥ ꯌꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯅꯪ ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯪꯅꯁꯤꯒꯦ ꯃꯤꯅ ꯋꯥꯗꯨ ꯌꯥꯔꯣꯏꯗꯕ ꯋꯥ ꯑꯅꯧꯕ ꯖꯒꯥ ꯍꯧꯕ ꯖꯒꯥ ꯈꯔꯗ ꯐꯨꯝꯂꯝꯂꯕꯗꯤ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯊꯣꯡ ꯆꯥꯗꯕ ꯍꯥꯏ ꯅꯪꯅ ꯅꯄꯪ ꯄꯪꯖꯕꯅ ꯁꯣꯏꯕꯅꯤ ꯑꯣꯖꯥ
ꯑꯩꯉꯣꯟꯗ ꯉꯥꯛꯁꯨ ꯇꯥꯟꯅꯕꯤꯔꯛꯀꯅꯨꯗ ꯐꯔꯦ ꯐꯔꯦ ꯑꯍꯥꯟꯕꯒꯤ ꯑꯗꯨꯅ ꯁꯣꯏꯔꯕꯅꯤꯅ ꯑꯅꯤꯁꯨꯕ ꯑꯃꯨꯛ ꯊꯥꯕ ꯇꯥꯕꯅꯤ ꯅꯪꯒꯤꯗꯤ ꯗꯦꯁꯥ ꯎꯄꯥꯏ ꯇꯧꯗꯅ ꯅꯨꯄꯤ ꯑꯗꯨ ꯂꯧꯗꯕ ꯌꯥꯗꯦ ꯍꯩ ꯅꯪꯅ ꯀꯕꯤꯇꯥ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯎꯔꯦꯅꯦꯍꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯥꯅ ꯅꯨꯄꯤꯗꯨꯗ ꯉꯥꯎꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯅ ꯑꯩꯗꯣ ꯉꯍꯥꯟ ꯑꯗꯨꯛ ꯆꯠꯂꯨꯕꯅꯤ ꯑꯗꯨꯏꯗꯨꯗ ꯃꯍꯥꯛꯁꯦ ꯍꯦꯛ ꯊꯦꯡꯅꯔꯦ ꯑꯁ ꯌꯥꯏ ꯅꯪꯅ ꯉꯥꯎꯔꯤꯕꯗꯣ ꯌꯥꯏ ꯑꯩꯅ ꯀꯕꯤꯇꯥꯒꯤ ꯃꯔꯝꯗ ꯋꯥ ꯑꯗꯨꯛ ꯍꯪꯂꯨꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯤ ꯀꯕꯤꯇꯥꯗ ꯉꯥꯎꯔꯒ ꯂꯩꯔꯝꯂꯦꯗꯅ ꯃꯍꯥꯛꯄꯨ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯃꯌꯥ ꯀꯥꯗꯅ ꯉꯥꯏꯔꯒ ꯂꯩꯔꯝꯂꯦ ꯀꯕꯤꯇꯥꯕꯨ ꯀꯂꯛꯂꯤꯕꯁꯤ ꯑꯩꯗꯤ ꯅꯪꯅ ꯇꯣꯝꯇꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥ ꯐꯥꯎꯕ ꯀꯕꯤꯇꯥꯕꯨ ꯀꯂꯛꯇꯕ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯏꯗꯣꯡꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯝꯁꯥꯕꯗꯤ ꯍꯦꯟꯅ ꯃꯊꯣꯏ ꯀꯥꯈ꯭ꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯈꯣꯏꯗꯣꯡꯅ ꯀꯕꯤꯇꯥ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ ꯆꯝꯁꯥꯕꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯖꯤꯟꯅꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯗꯣꯡꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯍꯩ ꯀꯕꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯏꯕꯨꯡꯉꯣ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤꯅꯤ ꯃꯁꯛꯇ ꯃꯇꯧꯗ ꯀꯨꯆꯨꯗ ꯀꯨꯃꯦꯟꯗ ꯋꯥꯡ ꯆꯥꯎꯕꯗ ꯃꯥꯃꯨꯛ ꯐꯖꯕꯗꯤ ꯂꯩꯇꯦ ꯍꯩ ꯏꯄꯥ ꯏꯄꯨ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯍꯥꯏꯅꯕ ꯁꯕꯥꯟ ꯉꯥꯅꯣꯏ ꯁꯕꯥꯟ ꯍꯥꯏꯕꯗꯨꯅꯤꯍꯦ ꯆꯝꯁꯥꯕ ꯍꯦꯟꯅ ꯃꯊꯣꯏ ꯀꯥꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯈꯣꯏꯗꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨ ꯑꯣꯖꯥ ꯃꯥꯕꯨ ꯐꯪꯅꯕ ꯀꯩꯅꯣ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯒꯗꯧꯔꯒꯦ ꯅꯪꯒꯤꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯍꯥꯠꯇꯣꯛꯇꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯗꯨꯁꯨ ꯍꯥꯠꯇꯣꯛꯇꯕ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯗ ꯂꯩ ꯑꯃ ꯀꯔꯤ ꯑꯃ ꯊꯣꯝꯂꯒ ꯂꯧꯕꯗꯤ ꯀꯝꯗꯧꯕ ꯑꯣꯖꯥ ꯃꯗꯨꯅ ꯍꯦꯟꯅ ꯂꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯂꯒꯅꯤ ꯃꯥꯒꯤ ꯁꯥꯐꯕ ꯍꯥꯏꯕꯗꯨ ꯁꯤꯡꯈ꯭ꯔꯕ ꯃꯤꯅꯤ ꯃꯥꯅꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯑꯗꯨꯒꯨꯃꯥꯏꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯊꯥꯖꯤꯜꯂꯒ ꯐꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯑꯩꯗꯤ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯌꯦꯔꯥ ꯏꯕꯨꯡꯉꯣ ꯅꯄꯥꯡꯒꯜ ꯑꯗꯨ ꯀꯜꯂꯤꯕꯗꯨꯕꯨ ꯊꯣꯛꯍꯦ ꯍꯥꯠꯇꯣꯛꯎ ꯀꯩꯅꯣ ꯑꯁ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯍꯥꯠꯄꯗꯤ ꯅꯪꯕꯨ ꯊꯅꯥ ꯂꯥꯛꯇꯨꯅ ꯐꯥꯏ ꯋꯥꯅꯤ ꯑꯣꯖꯥ ꯍꯣꯏꯅ ꯍꯥꯠꯄꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯐꯔꯦ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯑꯍꯥꯟꯕꯒꯤꯗꯨ ꯅꯪ ꯈꯔ ꯁꯣꯏꯕꯅꯤ ꯀꯣ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯆꯪꯍꯜꯂꯒ ꯐꯔꯦ ꯍꯟꯗꯛ ꯑꯃꯨꯛ 10,000 ꯄꯤꯌꯨ ꯑꯗꯨꯒ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯅꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯋꯥ ꯌꯥꯟꯕ ꯂꯥꯛꯄ ꯃꯤꯅꯁꯨ ꯈꯪꯂꯔꯣꯏ ꯑꯗꯨꯒ ꯁꯝꯄꯣꯠ ꯈꯣꯏꯕ ꯃꯤꯅꯁꯨ ꯈꯪꯂꯔꯣই ꯃꯁꯤꯗꯤ ꯑꯩꯅ ꯁꯣꯝꯗꯒꯤ ꯀꯥꯞꯈꯤꯒꯗꯧꯕꯅꯤ ꯃꯁꯤꯅꯕꯨ ꯄꯥꯟꯈ꯭ꯔꯕꯗꯤ ꯍꯩ ꯃꯥꯒꯤ ꯆꯝꯁꯥꯕ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯣꯔ ꯁꯠꯄ ꯍꯥꯏꯅ ꯀꯧꯏ ꯅꯪ ꯁꯣꯔ ꯁꯠꯂꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯁꯣꯔ ꯁꯠꯄ ꯍꯣꯏꯅꯦ ꯑꯗꯨꯒ ꯑꯣꯖꯥ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝꯅ ꯂꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯍꯦ ꯍꯥꯏ ꯅꯪꯅ ꯃꯥꯏꯕꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯒꯦ ꯁꯣꯔ ꯁꯠꯄ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯏꯂꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯣꯔ ꯁꯠꯅꯕ ꯂꯩꯋꯥꯗꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯗ ꯁꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯁꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗꯗꯤ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯁꯤꯔꯤꯕꯔꯥ ꯁꯤꯗꯕꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 6ꯅꯤꯁꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯑꯍꯤꯡꯗꯕꯨ ꯁꯤꯔꯛꯂꯕꯁꯨ ꯇꯥꯏꯕꯪꯗꯕꯨ ꯁꯤꯔꯛꯂꯕꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯕꯒ ꯑꯩꯈꯣꯏ ꯃꯅꯥꯛ ꯅꯛꯄ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯆꯣꯡꯊꯔꯒ ꯏꯔꯨꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯨꯒꯅꯦ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯌꯨꯝꯗ ꯀꯥꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯅ ꯂꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯗꯅ ꯍꯣꯠꯅꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ 10,000 ꯑꯩꯗꯤ ꯂꯥꯛ ꯑꯃꯕꯨ ꯂꯧꯅꯤꯡꯉꯤꯕꯅꯤ ꯑꯁ ꯑꯣꯖꯥ ꯌꯥꯔꯅꯤ 10,000 ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯅꯔꯁꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯣꯖꯥ ꯑꯩ 10,000 ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯨ ꯍꯣꯏ ꯑꯩ ꯍꯌꯦꯡꯂ ꯍꯣꯔꯦꯟꯂ ꯑꯃ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯨꯒꯅꯦ ꯃꯥ ꯍꯥꯠꯇꯕꯗꯤ ꯌꯥꯗꯕꯅꯤ ꯃꯥ ꯍꯥꯠꯂꯕꯗꯤꯅꯦ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝꯂꯕ ꯍꯤꯡꯈꯣꯜ ꯑꯗꯨꯁꯨ ꯑꯩꯅ ꯐꯪꯕ ꯌꯥꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯖꯥ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯠꯈꯤꯔꯣꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯃꯃꯤꯡ ꯑꯣꯟꯁꯜꯂꯅꯤꯗꯅ ꯑꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯠꯇꯣꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯜꯂꯅꯤ ꯍꯥꯏꯕꯗꯤ ꯀꯕꯤꯇꯥꯗ ꯑꯣꯟꯁꯜꯂꯅꯤ ꯀꯕꯤꯇꯥꯗꯨꯗꯒꯤ ꯑꯣꯟꯁꯜꯂꯕꯅꯤꯅ ꯀꯕꯤꯇꯥꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕꯅꯤನ ꯍꯤꯡꯈꯣꯜꯗꯨ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜꯁꯤꯗꯤ ꯀꯝꯗꯧꯕ ꯑꯁ ꯑꯣꯖꯥ ꯃꯁꯤꯁꯨꯅꯦ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯕꯗ ꯍꯤꯡꯈꯣꯜꯁꯤꯁꯨ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨꯒ ꯌꯦꯟꯅꯕ ꯃꯇꯝꯗ ꯍꯤꯡꯈꯣꯜ ꯑꯁꯤꯁꯨ ꯈꯖꯤꯛꯇꯅꯤ ꯐꯪꯂꯤꯕꯁꯤ ꯌꯨꯝꯐꯝ ꯃꯆꯦꯠꯇꯨ ꯈꯛꯇꯅꯤ ꯑꯗꯨꯁꯨꯅꯦ ꯑꯩꯅ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯌꯨ ꯊꯛꯇꯣꯛꯄꯗꯅꯦ ꯃꯤꯉꯣꯟꯗ ꯕꯟꯙꯥꯟ ꯊꯝꯕꯗ ꯂꯣꯏꯗꯧꯔꯕ ꯍꯤꯡꯈꯣꯜꯅꯤ
ꯑꯗꯨꯅ ꯑꯩ ꯁꯥꯐꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ ꯑꯣ ꯐꯔꯦ 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 ꯅꯪꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯕꯤꯒꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯟ ꯄꯤꯕꯗꯤ ꯋꯥꯠꯄ ꯌꯥꯔꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯁꯦꯟ ꯌꯥꯎꯔꯀꯥꯟꯗ ꯂꯥꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯗꯤ ꯏꯁꯩꯒ ꯉꯪꯂꯗꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯀꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯂꯨꯄꯥ 10,000 ꯂꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯝꯁꯥꯕ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯣ ꯍꯤꯡꯈꯣꯜ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯃꯨꯛ ꯕꯟꯗꯣ ꯊꯝꯗꯣꯛꯂꯕꯗꯤ ꯇꯁꯦꯡꯅ ꯃꯗꯣ ꯍꯟꯕ ꯉꯝꯂꯔꯣꯏ ꯀꯔꯤꯒꯨꯝꯕꯗ ꯍꯟꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯂꯧꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤꯕꯅꯤ ꯍꯤꯡꯈꯣꯜ ꯑꯗꯨꯅ ꯊꯝꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ ꯁꯦꯟꯗꯣꯏꯁꯨ ꯁꯦꯂꯦꯞꯁꯨ ꯑꯃꯠꯇ ꯄꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯝꯁꯥꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯐꯕꯕꯨ ꯍꯥꯠꯂꯒꯅꯤ ꯁꯥꯐꯕ ꯍꯥꯠꯂꯕꯗꯤ ꯃꯍꯥꯛꯀꯤ ꯂꯧ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯪꯂꯒꯅꯤ ꯈꯜꯂꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯍꯤꯡꯒꯣꯜ ꯄꯥꯏꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯨꯄꯥ 10,000 ꯑꯃꯨꯛꯀꯁꯨ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯝꯁꯥꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯕꯟꯙꯥꯟ ꯊꯝꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯣꯏꯅ ꯂꯥꯛꯂꯣ ꯄꯩꯁꯥꯗꯣ ꯄꯤꯔꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯆꯝꯁꯥꯕ ꯍꯧꯖꯤꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯇꯕꯒꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯐꯕ ꯑꯃꯗꯤ ꯀꯕꯤꯇꯥ ꯑꯉꯥꯡ ꯑꯗꯣ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯁꯣꯛꯄꯗꯣ ꯍꯧꯖꯤꯛ ꯀꯥꯏꯊꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯅꯥꯅꯃꯛꯇꯤ ꯇꯧꯍꯜꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯋꯥ ꯈꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯆꯝꯁꯥꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯛꯅꯤꯡꯈꯤ ꯑꯗꯨꯕꯨ ꯁꯥꯐꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯆꯝꯁꯥꯕꯒꯤ ꯃꯅꯥꯛꯇꯒ ꯆꯠꯇꯨꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯃꯛꯇꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯆꯝꯁꯥꯕ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯨꯄꯥ 10,000 ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯁꯣꯏꯗꯅ ꯇꯧꯔꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯁꯠꯂꯣ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯐꯔꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯁꯠꯂꯒꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯎꯌꯨꯡ ꯑꯁꯦ ꯃꯁꯤ ꯅꯪꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯌꯩꯁꯤꯟꯒꯗꯕꯅꯤ ꯐꯨꯝꯕ ꯌꯥꯔꯣꯏ ꯌꯩꯁꯤꯟꯒꯗꯕꯅꯤ ꯎꯌꯨꯡ ꯑꯁꯤ ꯅꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯊꯨꯝꯕꯅꯕ ꯌꯩꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗꯒꯤ ꯏꯟꯆꯤ 5-6ꯇꯤ ꯂꯩꯅꯨꯡꯗ ꯆꯩꯁꯤꯜꯂꯝꯒꯗꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯖꯥ ꯃꯁꯤꯒꯤ ꯎꯌꯨꯡ ꯑꯁꯤ ꯈꯔ ꯈꯛꯇꯃꯛ ꯅꯠꯇꯕ ꯃꯄꯨꯡ ꯐꯥꯅ ꯌꯩꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯑꯃꯨꯛꯁꯨ ꯌꯩꯁꯤꯜꯂꯝꯒꯗꯕ ꯍꯣꯏꯅꯦ ꯁꯤꯒꯤ ꯃꯇꯣꯟꯁꯤꯗ ꯁꯨꯒꯨꯝꯕ ꯎꯇꯨꯞ ꯑꯃ ꯊꯥꯔꯒ ꯎꯇꯨꯞꯇꯨꯗ ꯑꯃꯨꯛ ꯃꯊꯛꯀ ꯊꯥꯖꯤꯜꯂꯨ ꯑꯗꯨ ꯇꯥꯔꯗꯤ ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯈ꯭ꯔꯒꯅꯤ ꯍꯥꯏꯕꯗꯤ ꯎꯌꯨꯡ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯤꯅ ꯈꯪꯗꯅꯕ ꯂꯩꯅꯨꯡ ꯌꯧꯅꯕ ꯐꯨꯝꯖꯤꯜꯂꯝꯃꯨ ꯌꯩꯁꯤꯜꯂꯝꯃꯨ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨ ꯌꯩꯕꯗꯤ ꯃꯈꯣꯜ ꯇꯥꯔꯣꯏꯗ꯭ꯔꯣ ꯃꯈꯣꯜ ꯇꯥꯔꯒꯅ ꯇꯥꯖꯔꯦ ꯅꯪꯅ ꯊꯣꯛꯄ ꯃꯗꯨꯃꯗꯤ ꯇꯧꯖꯕ ꯇꯥꯕꯅꯤ ꯐꯔꯦ ꯆꯠꯂꯣ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯇꯧꯔꯛꯀꯦ ꯍꯥꯏ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯤꯅ ꯄꯥꯛꯅ ꯆꯪꯒꯗꯕ ꯖꯒꯥ ꯑꯃꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯑꯗꯨꯁꯨ ꯁꯥꯐꯕꯒꯤ ꯍꯤꯡꯈꯣꯜ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯇꯧꯒꯗꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯅꯪ ꯃꯤꯒꯤ ꯍꯤꯡꯈꯣꯜꯗ ꯇꯧꯔꯨꯔꯕꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯇꯃꯨꯕꯤꯗꯨ ꯂꯥꯛꯇꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯖꯥ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯇꯃꯨꯕꯤ ꯀꯧꯕ ꯑꯃ ꯂꯩꯔꯗꯤ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯗꯣꯡꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯀꯔꯥꯏꯗꯅꯣꯗꯤ ꯆꯥꯅꯔꯤ ꯍꯥꯏ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤꯅꯦ ꯐꯔꯦ ꯆꯠꯂꯣꯀꯣ ꯎꯌꯨꯡ ꯌꯩꯕ ꯍꯥꯏꯕꯗꯨ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯌꯩꯒꯗꯧꯔꯤꯕꯁꯤ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯌꯥꯗꯦꯀꯣ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯍꯨꯏꯅꯒ ꯑꯥꯎꯅ ꯈꯣꯡꯕꯗꯨ ꯈꯪꯉꯤꯗꯅ ꯑꯣꯖꯥꯁꯤꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ꯇꯧꯒꯗꯕꯅꯤ ꯑꯇꯩ ꯃꯇꯝꯗ ꯇꯧꯔꯕꯗꯤ ꯁꯤꯗ ꯄꯥꯂꯣꯏ ꯀꯣꯏꯕꯣ ꯑꯔꯦꯝꯕꯗ ꯐꯥꯅꯔꯛꯇꯅ ꯐꯩꯖꯩ ꯆꯤꯡꯗꯅ ꯌꯨꯡꯅꯕ ꯄꯨꯔꯤꯕ ꯎꯌꯨꯡꯗꯨꯅ ꯊꯕꯥꯛꯇ ꯌꯨꯡꯗꯅ ꯑꯔꯦꯝꯕꯗ ꯁꯤꯒꯅꯤꯀꯣ ꯑꯣꯖꯥ ꯑꯩ ꯒ꯭ꯌꯥꯟ ꯂꯣꯏ ꯇꯥꯖꯔꯦꯁꯦ ꯑꯩ ꯆꯠꯂꯦ ꯑꯣꯖꯥ ꯆꯠꯂꯣ ꯆꯠꯈ꯭ꯔꯦꯅꯦ 10,000 ꯐꯅꯌꯥꯝꯗꯤ ꯈꯣꯝꯒꯠꯂꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ 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 ꯂꯨꯄꯥ 10,000 ꯐꯅꯌꯥꯝꯗꯤ ꯈꯣꯝꯒꯠꯂꯦ ꯐꯩ
पैसासिना माई पाक्तरगना माना तौजबसी यादा याद्रगना अइंगोंदा सोदना हाइबा लाखिगनि मरुदना लैवा अमा थोक थाजल्लका ngawri phai lehenkhraga loire ai ri paisa phang loire da asumna amaiba khoidong du paisa singa du jara jara thiraga mamai daga humduna yama nungaina lehori somdana kamdauri chamsaba mahak horen numidang tawduri ba thabak adu khanjillubada bibula isu churi mangaga sum lakli adu uyungadu su khaw amada yam sapchallaga pudur lakri bani matam da ahal lamana chamsaba bu kan kauri adu mahak tarang amada chatpana pak khumlamti matam da haladuna hai chamsaba nang bu tadrabrane haun hanukpati chamsaba khangai khangjilloina oja mai ba ai di oja mai ba na tine khura na tine bu kaidoroge nang bu to nang nupi khainare haina tai karigino badu bo khura nupi du khaina bu na ti khura adu di kaidori ba ha ngahana bani khara sauna bata ki nupi du chat khaina hai nang su kaurudre hai karigino badu bo khura khaina bu na ti oja kaina bani khura kaidori masi ngang ni bisi hai nang mi ru ngang thre nang hai aina hari basini ibe mado yamna phabani ngasi phawdna ikhoi um tamne khura ma mata da haibade ki henja da bai mongni hai lausulu so suja nonja badar mathau wariba nangna nonga ma de numit tabo yu thakpaga jwar sanabaga leithokle ha adu duga chak chakhom ma bijariba adagi amuksu yumgi thabai khang sudana nangi khosa prosa jo huliba ai nupi adu nusidaba tawganu kana gumbi amada orabadi bungo tumlingai dane nangak samdu thanga lelaga hatu piramgani heibo ai lausulu so ko ngausunanu ahal aduna chikhraba matungda chamsaba ahal du yenglaga ngehak leiramlaga mahaki yum lomda laklei mayum yoraka mahna prokliba khawadu mafam chana thamki arduga mahak wakhal ngehak tawi mahaki nupi na magi damaka tawi riba mayam adu ningsinglubada mahaki nupi bu amu ningsingdabdi natti matamadu chamsabana mahaki nupi ningsingluraka kabita gi maming hek ningsinglubada kabita mamang phangsangsangna chongpurakli Fajaraba Fijol Singh Laitingduna Mahaki Manakta Sangsilakpa Aduga Hauraway Sing Glass ama Pitharakpado Mahana Khoidana Taksaba Adugi Matung the Mahaki Yamlava Lantum Mahaki Mapuru with the late Trabanina Mongoda Nama Pansilakpa Murdaki Mahanga Ninto Wooden Panba Haibiki Wakalasita Tarang Malang Amada Munui Somdana Kamdauri Sapaba Amati Kabita Yum aduda karibu torokaduri bazano oza amaiba hembana haibada tasalangpan kaya phatti haiduna di hairami haiduna wa khanadun leiri bani matamde asum hau khibana ahingi matam oisilakli chamsaba haina khibagi matungina mahak toksu ama pairaga mahak uyungjungaduriba uyu adu puraktuna mahak saphabagi mayum lomda paraparap lakli ahingi matam oibanina mambana su loirabani adubu yamna mamlabasu kharkhardi adumak uribani asumna asum lakpana haujikti saphabagi mayum jupsilakpada itha hek thajadana thabal mangana punglang langkri matamadu da jamcham sabana aigi ting pangna baidamukta thaja sisu ngalakle tawrisi aigi thabaksi magi pakadori bajani ara pada huisu khongle oja maibana hui khol ko matam haikhibani sab ek chaida Horen aina layai thaba matamda makolli phajana haurani ahingi matam oibanina mayam chansallatna pharabadi arembada aise phaijai jingadori banine asumna samsabadu matomta murum solaga safabagi hinkol aduta changsilakli hinkol aduta morok amati ate polam kaya amasu tharamli matamadu da mahangna kadai waide yungsige hatuna asum khalakpada ate mafamda yungdabadi khangkibasu yai aduna mana masing thariba singa sigi marakta hauriba napi mayam singa sigi marakta oina yungchilagi khaladuna mahakna uyungodo tok tesenba haurakli asumna tawduna uyungodo asumma sumje chellapuduna haujikti buru changu haibe yarakti maramaduna toksudo khara kanna jeiba mathau tari asumna mahakna toksu aduna yamna kanna jaibagi makhol ado imungda lairiba saphaba amati mahaki nupi kabita su tari aduga makhoigi yum thangnariba miyuising aduna su tari matamadu saphabana khanano ne asuk thengdoba kasida tok thabak suriba sibo kaino ama yungbogi mawungda sambal khabagi mawungda su tawi hai amuktang tholagi yengukhi haibro
adumna safabana kabita da hairakpada hoi yinguki ki hairakli matamadu safabana aiga punna thoksi haidun makoi ani punna thongminarakli matawasumna safaba amadi kabita makoi ani na tholiba duga chak manana yumthangnabada leiriba miyu singadusu kananone ahingda sabal khariba sibo haidunna thongnarakli asomna makoina toloka matamdadi somdadi jamsaba mahakna yesaliba do mapung phana yechen khraduna thabak loraduna mahakti paraprap thongalomda thokhrabani mahakna adumna thongalomda thokhribadu hauji thorakliba safaba amadi kabita aduga jumthangnabda leiriba miyusing aduna thongal kanaguma ma thokhribadu una hauri matamaduta jamsaba ka yumthangnariba miyusing aduna kananone thongalda miyama thokriba sibo samsaba hoigi imungdagi thokine masi kariguma matawbudi mali asumna hainaraduna mayamdo chango haiduna changnakri matamatuda samsaba madi kabitana kanarone asidai thokriba sibo hojik kalsi jani he asumna hairka makoi anisu imunglomda changnakhi asumna tawduna mayam singado tumin leina khrabada chamsaba masa do pakat kum lakum humang anapi kanglaga mayum tamna gam lakhi matam aduda chamsabana khalli shiramnida aidi mokoi mati munau khatamak thulakadana khallubani adugadi moi mayam amu mari thukchalaine asumna wakhal khanna chamsaba mayum yaukhri asidagi mahaksu adomak tumthakri matam adu haukhri mathangi numit ki ayukni matam aduda kabitana safabada dukalda ki pochei khajita leirukhi leiramu hairam laga kabita dukalda chakhi matam aduda safabana yum aduta sairiba kholiba sumang thilong singatu wachit wayam tawna bagi damakta mahaksu maninglomda parap subject loba lakpani adumna mahaga lakwa matam aduta mahaki matungda dung kana gumba ma indirakpadagi safaba tunglomda mai chat laithokhi matawasumna safavana satlai thoktura jinlaka matamdari kana su leramdi aduga kana gumba amadi makoigi mamang hingkhol adutta satlauna hauriba moroksing adugi marakta pakthakribadu safavana haifet uhowi matamaduda safavana kana anone mi hingkhol manung asida pakthariba sibo magi sibu kedogadu jalo morok huraba lakliba jala asumna safava ngahaktang yenglamlaga mahana silibadu sat jaga amada tasinduna thanaba matungda hingkol adomda parap lakli adumna safavana hingol leiriba adomda parap lakko matamda thonga lomda mahaki nupi kabita changsilakli aduga karaidno chapiribadubo adumna hanglakpada safavana ba hingkol sida kana noma pakthagi gum toba aduda adu changaga yenggerna lakramibani as nabi par kacangbi ron sumna lause hoida asumna hairaga safaba haifetang kulei leidru jingami safabana karigumba inkol aduda changru jingba thoklabadi ngarang chamsabna je sillamliba uyungado khanglamba sumayabani adubu safaba hanna tungna yengdana adumak tholakpana haujikti mahaki sumang jarokli mahaki nupiga kari lereklaba haiduna hangnari asomna wari watai sanaraba matungta kabita amadi safaba imunglomda changkhri asomna safaba amadi kabita makoi anina imungda changkhribadu hingkhol adugi mayai waida kanagumba ama leplaga yengduna leihori masigi matung safaba amadi kabita wari watai khar sanari matam aduta safabana kabita da hairi ngahan makai amuk tarudabadu ngasidagi amuk karigumba khara amuk tawba horli aduna nangni yengluba oja amaiba hembado maduda amukta ai horendu chatlaga amukta yengthoklugi khangre imungse tawliba se karino haibado ado amabu hoire ai khoi kharadi chekchina leisi imungsida karigumba khari tarukadori kari maramgi damak taruklibano haibadu su ai su khangre aduna oja amaibadugi manakta chatlaga ne ai karino do ongta hangluki as chatpirurunda ai oina chatlugi kokto mungaroktana lambi daga amuk to chalabadi aduni hena sokani hoida chatpa nang adum chatlo aduga hayu tungda karida dung chatpa khotpa kaidoba sahumma mai phangi masibu karigino haidana hangu choko asumna safabana hairakpa aduda
Kabitasu hoi haiduna yari masigi matung makoi ani chai sing thongduna chaminanabagidamakta sin langli somda chamsaba safabadubu siramlagadra haiduna ngahak wakhan khalli safabagi mayumlomda mahak laktuna yingninkhibani adubu leikai aduda misi minagi paudi kari amata tadabana safabado siramkhiroi anabadi henjellamgadaba mali haiduna wakhal khalduna leiri asomna tawduna matam adu haujinkri nungthilgi pungani khara henjalaklei nongsu mangsallaklei takadaba mali matam aduda kabita satil amapu pairaga safaba ningthijana imunguda leiramu hairamlaga amaiba hembagi mayumda parap lakli mahangna adumna yumgi imung adudagi sumanglomda hek kumthakhibaga imunglomda kanagumba miyo yamana hai nangbu taribra haiduna kaukibagi khonjelama tai matam aduda kabitana kanano ne haiduna kaubro haiduna imungda hanjanduna changakpada safabana ha kaidore amu handuna changaklabadi asomna hairakpada kabitana haujikta kaubi khibadaine haiduna halakpada safabana aidi kaudine karigi kauguduribano ne adumna hairakpada kabita o fare asomna hairaka kabita yamna stingnana imung adutaki thokhi asomna thoklaba matungda nong nungsit tawgidabagi nungsit kanna sitpa amdi nong mangsilakliba aduta mahaksu amaiba hembagi mayum jongunaba gam adumak chakri matam aduta safabana kanagumba ama mangolda mahakpu kanna kaubagi khonjelama tai mado mahake loinabi kabitagi khonjelni khonjel aduna hairi amka tholo ai kailoma tawri haiduna hairakpaduda safaba kari tawraba jano amaiba kaugune haiduna chakhibani asok apan ka yauraba jala haiduna safaba phamungdaki satkum tharakpada makok ado changlauna ngaukhibadagi mahak gudrong launa tusanduna mahaki makok ado kangthol adu jaisalli masidagidi mahakna makok adu naduna longkhak longna hiplaga makok adu da kanna paisallaga leiringai mahaki makhong ado kanagumba amana ta pairaga kangkhromda sro laknu singsalli matamadu safabana hey kanano haiduna phatlonga nongkhatuna yenka matamda kangkha aduda mahaki makhong ado thinjallaga makhong adu na mami ilanglangba musin muba karigumba amana yandru leiribadu safaba uri mamit managa isoi makok esilubadagi matamadu safabana kanano nang asumna hairubada makhong ado thadorokle aduga hojik mahana uribado tamna mami sami mangkhri matam aduda safabana masidi kanomani khladuna makhong ado sat konsallaga mangolomda sansa saduna mamaduna mamit ado nueduna tamna tholei asumna tholakpana hojik mahak mangol fawbudi jawri mahana mangol joroko matamdadi kanasu leiramdi safabana kabita haiduna kauri adubu kanasu kumlakti matam aduta safabana mahaki makokto paiduna jinu matamdadi I thoktuna makok ado pungang ngangle aduga makoktagi simtharakpa ina mangak samda tasilarbani aduga mahakna uplaga sansaraga lakpagi makoktagi simtharakpa ina mamaidasu mai ina mai chattuna yamna yemada ki basaktam haibatu oiri masidagidi safaba mangol adugi phamel aduta tapna changsillaga makok ado phalangda nga tharaga sor thabet honduna leiri matam aduta asomdana kamdauri hembagi manakta kabita do laklaga osa maiba aikhoigi imungda ngan makhai tawdaba mawong ama muk tawba hawrakle asomna wari sarubada amaiba hembana kabita da hairi ibema nokhoigi yum masida taruklibasi samsaba hairiba nupa aduna taruklibani aduna hariba nupa ase nahakna yama thuna lekai taktuna mahapu warek watem halu natrabadi nakhoi imung se wabagi loiba nairaroi adumna hairapada kabitana madubu batu karamna aikhoina mayamamangda haigedoribano nahana matau karamna khanglibano hangakrabadi matugi chapchaba khudam changdam aingonda su leitana asumna hairapada amaiba hemana wakhal ngehak khalaga chumi bema nahakna haiba madugi khudam changdam leitana aikhoina hektama hairuba yaroi phare nangi napuribado ayana soidana maki farana bala yeng bigani aduga nakhoi gi imung tawliba singadusu aina
matam matamgi oina ngakthokani aduga tanja chaba mata amada chamsababu oikhoi mayamna phaduna lekai miyamda takkadabani fare fare ai nongoda wa ma haige ibungodo hojik khudong thiba khara taba mali yum maduta timbu laimu mathi phongba hore aduga nakhoi gi sigitaba mi masing hojikti chuk yumkhre lalu chanba haukhre maramadu na madu sattaba yararoi aduna yama thuna madu tohodaba taragati nahake napuroi bese ikui kuiduna tha phadana mathwai manga doribani adumna hairakpada kabita yamna fakhatli aduga masado tanik na kaligidamakta chamsabana aikhoi gi imungta yengthiribeno haiduna hangli matam maduda amaiba hembana mado atai gi nati nahakpu kalakpadagini mahakna khali nahake napuroiba saphaba amadi nahake na chanupado hatoklabadi nahak senai tom taragani adu warabadi mahakna nangbu lawsan biragani matam aduta saphabagi leiriba law hingkhol punabak asi nahake mingda sodina palagani nahake mingda leirabadi chamsabagi mingda onsanba yagadoribani maramaduna law hingkhol amadi nahapu phangba asina mahakiri maru oiba thabak ama oina thabak asa paikhallaklibani adumna hairakpada kabitana kayada mabu phatribano yenguni aine khalini mahakse miyeng nai ngama itou towe haidana adumna khalaga kabita matau karamna khoigi imung manung asibu kangadabano haiduna kapsarakli matam maduda amaiba hembana madugidamak nahakna thoina wasaluganu aina thokba tainagani haujiksu ibungodu khutong thiba khara nangamgadaba mali nahakna lakliba sita tinmu laimu mayam ama nahakena tungdu inirakli aigi mfam masidadi timu laimu naga changba ngamba janati aduna konthongda nahakpu ngaidun lehori masina takpati nahakna mfam masidagi yum jonguna bajet khibada nahak khudong thiba amadi sodana nanglagani haibasi aina khangle maramaduna nahak yarma thuna aiga lonana nahak yumda chattaba yararoi nahak ngaktang leramuko ai kari kaino khajikta lokthok lukhigi asum na hayam laga amaiba hemba imungda parap changki amaiba hemba na mahak ki manakta lakliba kabitagi mafamda nahake napuroibado karigumba wafamda taramgadaba mali hairakpada mahak lefam chafam khangdrabani masigi matung amaiba hemba parap thorakli aduga kabita makhoi ani he saphabagi manakta parap lakli asum lakpana haujikti saphabagi manak joroklabada kabitana saphababu uri matamada mahaki makoktu ihing na hing sarga leirambadu kabita yawna pakhana sinseli aduga karma tawribano minaga puram libro haiduna hangli matamada amaiba hembana kamaya tawribano ibungo haiduna hanglakpada saphabana thokriba thodokpunamak loinamak tamli masidagi ti mahak imungda changba kiraduna warabasu wana mangolgi famel asita famlaga nangbunga lakpa ngairam libani haiduna saphabana hairakpada kabita yamna kapsari matam aduta amaiba hembana yum masida tawriba thabak asi loiba khamba nairaroi aduna yamna thuna yum masida tawriba miyo adu pharaga mahakpu aikhoina tawdunabagi damakta warak watemgadabani adubu pharenga sigidi lighting khoyamnaba tawrasi asumna hainaraba matungda saphabagi nupi kabitana sillangtuna lai khoyamnabagi damakta punamak sinlangkhri matam aduda amaiba hembana hingkul adugi sidai amada haujik lai khoyamnabagi damakta sillangniba bayamado thienduno thamlaga lai tainarakli asumna mahanga lai tainaraba matungda haujikti lai khoirumba lai tainaba loire haiduna saphabagi manakta sangsilaga mihul yenglubadadi karisu ohongba leiramdi haibadi haujik amaiba hebra tawriba thabak adu karisu kanatre haibase mahaknasu khangjari matam aduda amaiba hembana ibema aina tawriba thabak asi kari amata kanadre ibungwa saphabagi masada hojik changsinro leiriba phatraba thawai merel asina haibadi butpet asina mahaki michangda laikhri maramaduna aina mahakpu tanthokpase khara wagani adu boina soidana makidi tanthokani adubu akhona mapsibu hek tanthoka matamda khudaktadi ngamloi aduna hanana kari no khara thorang khara tawgisi laigi oiba aja puja khara tawraba matungda aikhoina mai paknabagi damakta lai adu khoiramsi
asumna amaiba hebana hairakpada kabitanasu hoi kari kari pulam jeram langgadabano aduga matau karamna aigi buroiba safababu kangadoribano hairakpada amaiba hebana adugi damakadi laina ngamdaba leibanati hauji lai ama khoram thokani adugi matungda hayeng nungthil pung baro adu waida haibadi nimitna chap jungkhlakko matam adu waida aikoina nangi sumanga sida karigumba posak amabu mai thaduna aikoina madubu aikoina jaiga tawthokadabani adumna jaiga tawthoklabadi aikoina khangningliba khudimak khangba loina mangamlagani haibasi noinadi ngamgadabnati amaiba aikoidana ngamgadabani adumne hek khangdokpaga नखोईगी युम मसिदा तौरलिबा मी अदुसु लोइनमा खांदोक्लगनी अदुगा युम मसे तौरिबा लाई असिना कनम मखलगी लाइनो हाइबदुसु खांदोक्लगनी मदुपु अइना खांदोक्लबदी मदुपु तांथोकपा हाइबसिदी अइंगोंदा अरुबा ओइदी मरमदुना हौजिक्ति पोतलम चरम सिंगसी सिनबा लांगबा पुनमक तौदुना लाई अमा खोलम थोक्लसी अदुगा हायेंगी पुंग बारो चपचाना नुंथलगी नुमित चप चुंखलकपा अदुवाइदा लाई अदो खोरमनब तौरसी ngasigithi aina tawriba khara asina adumak pharaganida haiduna lewa ama solaga amaiba hembana mahana layeng liba safabagi mukul khudang aduta karino ma lohumama sibiramli madugi matungda amaiba hembana phare adudi aisu muk chalukhigi aduga nakoi yario makhaidi yumdagi mapal thokanu yumdagi mapalda karigumba khojil khunang thoptagi thoklabasu sumangti kumthaganu sumang kunthagrabadi nakoi kanba kaidonungda ngamlaroi maramadunna yarbi makhaidi sumangda kumganu ko asokna hairamlaga amaiba hemba mayum lomda hankhri matam aduda safabana tawribasibu karino aisu ko ngauslekli yumhing kolse hundoklamlaga chatpadu nungaitaduna tawbani dako aina maram moraga nangsu pangwa ware tawriba khudimagasi kanano haibadu hek khanglakpaga aina misak adubu soidana aina makak laga hat ka tawribani adumna sapabana hairakpada kabita hena ki khalakli maramaduna wafam mase mungudadi haidukdaroya haidumna khalli haibadi tawriba khudimagasi chamsabana ni haiduna amaiba hembana hairakkiba wafam madu kabitana safabada karigumba haidoklurabadi soidana wathok lanthok amadi thoklagani khanbadagi mahak karisu haidoktrei masigi matung haujikti numidangi matam oisalakli chamsaba walking way karioi safabagi thonga landuna mahak parap lakli asomna mahanga lakamatamda safabadu makoka pungkai kairadana makodo ihingna hing saduna masado tande mandi ngamboi ngamdaboi imunglomda sektuna pusinkribadu ubada somta chamsabadi haraubana loikhri matam aduda chamsabana khalli aina thakpa langbu thude hai baunabro phai sidagidi mahaki nupi kabita si aigi oibadi soidrabani asomna chamsaba wakhal nyak khalaba batungda mahak konthong adu brauthoktuna adumak chatkhri numit aduki numidangni haujikti chamsaba monda nungaina yu kanna thakli aduga yum manung adudana haibadi somda yum amadana safaba amadi kabita karino aikoigi imung asida andak tarukliba sibu karamba maibana oibra natragana aikoigi imung bukalakpa mi singna lamaiba maibi tanaraga aikoigi yum asida asigumlaba thokanidaba thodokasi thokhalibra gyanga mata tadre haiduna wa khanari asumna wari sarga ngahak lairingai mokhoigi yumgi sumang lomda kanagumba miyoi ama leplaga karino ama murum sonduna wa ngangbagi khonjelaba kabitana tarai matamaduda kabitana mahaki mapuroiba safabada mapanda kanagumba ma lepaga wari sanabagi mawongta murum solibasibu tabibra haiduna hangi matamaduda safabana kanano aidi tadena haiduna khomi matamaduda kabitana ayamta yengukigese asumna hairaga torchlight ama pairaga thokike torokpada safabana hai hojiki numit tarabani ngasai oja maibada kari hairami numit takhrabadi nakoi thokono haibana tro ado tangai phadrabadi sumang kumuno na haidudi ado ai sumang kumoiba aine phu hogupase koksamna ngawraga tandan pai phare kuyen lerakanu asumna hairaga
ꯁꯥꯐꯕꯅ ꯀꯕꯤꯇꯥꯕꯨ ꯊꯥꯗꯣꯛꯈꯤ꯫ ꯀꯕꯤꯇꯥꯁꯨ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯀꯕꯤꯇꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯁꯥꯐꯕꯁꯨ ꯑꯗꯨꯝ ꯎꯔꯤꯕꯅꯤ, ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯕꯤꯇꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯡ ꯑꯗꯣ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯥꯐꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯏꯄꯥ ꯄꯥꯈꯠꯅ "ꯀꯔꯤ ꯇꯧꯔꯦ? ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯪꯕꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯕꯤꯇꯥꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯛꯂꯤꯕꯗꯣ ꯇꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯌꯥꯏꯗ ꯂꯥꯏꯔ ꯃꯤꯔ ꯈꯪꯗꯦ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯑꯃꯨꯕ ꯑꯃ ꯂꯦꯞꯈꯠꯂꯛꯏ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯁꯥꯐꯕꯅ "ꯃꯗꯨꯒꯤ ꯃꯤꯗꯣ ꯑꯩꯅꯁꯨ ꯉꯁꯥꯏ ꯎꯈ꯭ꯔꯕꯅꯤ꯫ ꯃꯣꯔꯣꯛ ꯍꯨꯔꯥꯟ ꯑꯃ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩꯕꯨ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯋꯥ ꯑꯣꯏꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥꯅ "ꯃꯗꯣ ꯃꯤꯗꯤ ꯃꯥꯟꯗꯦ, ꯃꯤꯅꯒ ꯍꯥꯏꯅꯕ ꯕꯨꯠ ꯍꯥꯏꯕꯗꯣ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯦꯞꯈꯠꯂꯛꯄꯗ ꯃꯤ 1.5ꯒꯤ ꯆꯥꯡꯗ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯈꯠꯂꯛꯏ, ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯅꯁꯨ ꯄꯥꯡꯉꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ" ꯍꯥꯏꯗꯨꯅ ꯀꯕꯤꯇꯥꯅ ꯁꯥꯐꯕꯗ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ "ꯐꯔꯦꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯍꯌꯦꯡꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯂꯒꯅꯦ ꯁꯣꯏꯗꯅ ꯌꯦꯡꯍꯜꯂꯁꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯔꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥ ꯑꯃꯗꯤ ꯁꯥꯐꯕ "ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯨ? ꯕꯨꯠꯅꯕꯨ ꯊꯣꯡ ꯊꯤꯟꯅꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯇꯣꯛ ꯇꯣꯛ ꯊꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ "ꯍꯥꯏ, ꯀꯅꯥꯅꯣ? ꯅꯨꯃꯤꯠ ꯐꯥꯎꯕ ꯐꯖꯅ ꯇꯥꯗ꯭ꯔꯤ, ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯁꯨꯝ ꯃꯄꯥꯟꯗꯒꯤ "ꯍꯥꯏ ꯁꯥꯐꯕ, ꯑꯩꯈꯣꯏꯅꯤꯅꯦ. ꯀꯔꯤꯅꯣ ꯀꯕꯤꯇꯥꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯀꯕꯤꯇꯥꯗ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯨꯅꯕ ꯍꯥꯏꯕꯗꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯈꯣꯏ ꯑꯍꯜ ꯑꯃꯅꯤ ꯂꯥꯛꯂꯒ "ꯀꯔꯤ ꯇꯧꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗ ꯀꯕꯤꯇꯥꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯊꯪ ꯁꯥꯐꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯀꯔꯤꯅꯣ ꯀꯕꯤꯇꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ" ꯍꯥꯏꯔꯛꯄꯗ ꯁꯥꯐꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤ ꯇꯝꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯝꯂꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯈꯣ ꯈꯣ लाउना मया अदो काथोक्लगा खनाउदा खेरे खेरे लाउना सो होलगा यामना वाना चेनखिबगी खोंजेल अमा ताई मतम अदुदा मयामना करिनो हजिकी खोंजेल दुदी हाइदुना हाइदरिङै मनिङ थोङ अदो दोङ दोङ थिलई मतौ असुमना साक्संगी थोङ अदुदा दोङ दोङ थिलकपा अदुदा चाक्संग अदुदा लैरिबा अहल सिंग अदुना कना वरबा जानुने हाइदुना अमना फुक हौगतुना मनिङ थोङ अदो हांगतोकलुरी मतौ असुमना मनिङ थोङ अदु हांगतोकलुपा अदुदि कनासु लेरमखिदि अदुबु ममांगलोमदा कनागुम्बा अमा दुङ दुङ चेनखिबदि मखोइना मखोल ताखि अदुमना मखोल ताबा अदुदा करिनुने हे हाइदुना अहल अदुना फट लाउना मनिङलोमदा थोरक्लगा ममांगलोमदा जेंगलकपदा ममांगी हिंखोल अदुदा साफबगी मोरोक थारिबा फैदोम अदुगी मरक्ता कनागुम्बा मुसिन मुना मियोय अमा वांग्रिंग वांगना लेपलगा लेरिबदु उरी मदु उबदा अहल अदुसु हैस करिनु सिरि असुमना हाइरमलगा महाक चाक्संगलोमदा परपरप चंगई लैरिबसिंग अदुसु परपरप थोरक्तुना मखोइसु येंगी मदुदा मखोइसु उरी मतमरुदा मखोइसिंग अदुना मपालदा थोलगा येंगलुसलाओ हाइदुना मखोइ परपरप थोरक्तुना मपाललोमदा येंगई असुमना मखोइना मपाललोमदा येंगलुबा मतमददि कनासु लेरमखिदि मतम अदुता अहलसिंग अदुना इमुंगदा परपरप चंगलगा साफाबदा हाइरि इबुंगो साफाबा नंगिसी मवोंग अमा इतौ तौरे है कना कनानो अहैबा अमाइबमतंग तानरे हाइरगा अमुक्तंग कुपना फजना अमुक्तंग येंथुउ नत्रबदि अवा फमदा ताबसु याय कनाना खंगनि नंगे थवाइ मिरेला खंद्रे येनखा लुकादा कोइचा चलिबसि नसानागा ngамदबगा हाय 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 लाइना लाइथोकनु माइबा माइबि तानो अदुमना हाइरकपदा कविताना मखोइगी युमगी वरक्ता अमुबा मयोम अमा लेरमखिबा अमदि अमाइबा हेमबदा येंगो मतमदा मदुबु फरनबा लायेंग बिखिबनि हाइबन सिंगबा वारि पुनमक लीरे वाफम पुनमक तारबदा लैरिबा अहल सिंग अदुना मागी हेमबा हाइबा अमाइबदुदि थुदौ हेंदोकना हाइरबा अमाइबनि अदुगा महाकना
ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯊꯤꯟꯊꯗꯨꯅ ꯊꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯃꯕꯨ ꯑꯣꯏꯔꯦ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯅꯕ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯣ ꯃꯊꯪ ꯍꯟꯅꯈ꯭ꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯕꯤꯇꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯐꯕ ꯎꯪꯗꯨꯅ ꯃꯀꯣꯛ ꯊꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯥꯐꯕ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩ꯫ ꯀꯕꯤꯇꯥꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯑꯁꯨꯝꯅ ꯁꯌꯦꯡꯅ ꯅꯣꯡꯂꯨꯕ ꯑꯗꯨꯗ ꯁꯥꯐꯕ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯇ ꯄꯥꯏꯔꯛꯂꯤꯕꯗꯤ? ꯍꯥ? ꯑꯩꯅ ꯅꯣꯟꯊꯅꯤꯡꯉ ꯇꯣꯛꯀꯅꯤ, ꯅꯪ ꯅꯊꯧ ꯀꯔꯤ ꯂꯩ? ꯌꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯐꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈꯝ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯂꯧꯔꯒ ꯀꯕꯤꯇꯥ ꯇꯝꯅ ꯂꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥ ꯄꯥꯜꯕꯃꯛꯇꯤ ꯄꯥꯜꯍꯧꯗ꯭ꯔꯤ꯫ ꯄꯨꯈꯝ ꯑꯗꯨꯒꯤ ꯑꯍꯧꯕ ꯕ꯭ꯔꯥꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯈꯟꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯇꯥꯗꯕ ꯑꯗꯨꯗ ꯇꯨꯃꯤꯟ ꯀꯔꯤꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯁꯥꯐꯕꯗ ꯀꯩꯗꯧꯔꯒꯦ? ꯍꯥ? ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦꯕ? ꯁꯦ ꯋꯥꯈꯜ ꯑꯝꯇ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯃꯈꯨꯠꯅ ꯀꯜꯂꯒ ꯁꯥꯐꯕꯒꯤ ꯃꯃꯥꯏꯗ ꯆꯨꯔꯞ ꯂꯥꯎꯅ ꯆꯥꯏꯁꯤꯜꯂꯛꯄꯗ ꯁꯥꯐꯕ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯀꯩꯅꯣꯅꯦꯍꯦ? ꯏꯁꯤꯡꯗꯨꯅ ꯃꯤꯒꯤ ꯃꯥꯏꯗ ꯀꯟꯁꯤꯜꯂꯛꯂꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯁꯥꯐꯕꯅ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥ ꯀꯞꯂꯒ ꯍꯧꯖꯤꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯨꯈꯝ ꯂꯪꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯥꯐꯕꯅ ꯀꯔꯤ? ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯄꯨꯈꯝ ꯂꯪꯈꯤ ꯍꯥꯏꯕ? ꯀꯔꯤꯅꯣ? ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯇꯧꯔꯦ ꯏꯁꯥꯁꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯃꯪ ꯑꯣꯏꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯑꯁꯨꯝꯅ ꯁꯥꯐꯕꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯥꯐꯕꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯍꯥꯏꯔꯨꯗꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯣꯏꯕꯤ ꯑꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯥꯐꯕꯗꯨ ꯀꯕꯤꯇꯥꯅ ꯇꯞꯅ ꯁꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯩ ꯃꯨꯊꯠꯂꯝꯂꯒꯦ ꯈꯜꯂꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯀꯕꯤꯇꯥꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯩ ꯃꯨꯊꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯑꯗꯨꯗ ꯁꯥꯐꯕ ꯃꯈꯨꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯕꯥꯟ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯉꯥꯛꯂꯒ ꯃꯀꯣꯛ ꯍꯥꯏꯔꯞ ꯅꯣꯟꯊꯔꯒ ꯃꯈꯣꯡ ꯅꯥꯝꯃꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯃꯍꯥꯛ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯕꯤꯇꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯔꯤ ꯃꯤꯌꯦꯡ ꯅꯥꯌꯦꯡꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯨꯕꯗ ꯁꯥꯐꯕꯅ ꯍꯩ ꯀꯩꯗꯧꯔꯒꯦ? ꯍꯥ? ꯅꯪ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯕꯤꯇꯥꯅ ꯂꯣꯏꯔꯦ, ꯃꯩ ꯃꯨꯊꯠꯀꯗꯧꯕꯗ ꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯩꯗꯣ ꯇꯦꯛ ꯂꯥꯎꯅ ꯃꯨꯊꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯒꯤ ꯃꯇꯨꯡꯗ ꯁꯥꯐꯕ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯁꯥꯐꯕꯗ ꯌꯦꯡꯂꯒ ꯃꯩ ꯃꯨꯊꯠꯂꯕ ꯃꯇꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯥꯐꯕꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯩ ꯑꯃꯨꯛ ꯊꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯥꯐꯕꯗꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯕꯤꯇꯥ ꯁꯥꯐꯕꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ? ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯝꯅ ꯀꯕꯤꯇꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯥꯐꯕꯗꯤ ꯑꯁꯣꯝ ꯊꯪꯕ ꯀꯥ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕꯗꯨꯗꯒꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ? ꯑꯩ ꯁꯤꯗ ꯂꯩꯅꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯩꯗꯣ ꯇꯦꯛ ꯂꯥꯎꯅ ꯃꯨꯊꯠꯂꯨꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯑꯣꯏꯔꯤꯕ ꯀꯥꯆꯤꯜ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯃꯨꯔꯤ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯕꯤꯇꯥ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯍꯣꯠꯇꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯥꯐꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯑꯣ ꯈꯣꯡꯅ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯥꯐꯕꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯆꯥꯛꯁꯪꯗ ꯀꯔꯤꯅꯣ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯑꯩ ꯍꯧꯒꯠꯂꯒ ꯌꯦꯡꯒꯦꯁꯦ, ꯑꯩꯅ ꯌꯦꯡꯂꯒ ꯈꯪꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥꯅ ꯌꯥꯔꯦꯁꯦ, ꯅꯁꯥꯅꯒ ꯉꯝꯗꯕꯒ ꯑꯃꯨꯛ ꯌꯦꯡꯂꯨꯔꯅꯨ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯕꯅ ꯀꯩꯗꯧꯕꯒꯤ ꯌꯦꯡꯂꯨꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯄꯗ ꯃꯀꯣꯛ ꯑꯗꯣ ꯌꯪ ꯂꯥꯎꯅ ꯉꯥꯎꯈ꯭ꯔꯤ꯫ ꯑꯗꯨꯒ
चिकपनसु लोइरी मकोक अदुमना चिक चिक लाउखलकपा ngawrakpa amati mamita kari karino khangdaba angangba natragana saru sarang ngaktam urakpa duta saphaba tawkhom khangaduna makok aduda mahaki makuna pop pop thajanjari adumna torokpa duta kavita karino tawbiri budubo haiduna mahakti hana kirambadudagi henkana kiduna pangkapta kapli kavitana adumna wa kaplakpa aduta yumthangnabada leiriba miyoising adusu sangakli aduga thong adu hanganaba hairakpadagi kavitana thong adu hangdokli kari amuk torobage haiduna hanglakpada kavitana makhoi ki yumka chaksangda karino khangdaba amubama lehori aduga mahaki mapuroiba saphababusu karino ma tawre haiduna kavitana kaptuna pau tami madu tabada lakliba ahalsing aduna amadi yumthangnabada leiriba miyoi naha sing aduna saksanglomda parap chatuna yengdui kanasu ledamdaba aduta kavitada nahaki wakhalna oiramgani haiduna kavita ki akibado khajitang warabasu phathanabagi damakta hairi adubu kavita mahakti phathau haibadi lairadana amuk leiramdre haibadu tabada hena kikhre masidagiri kavitana ai yum masida leiba ngamlaroi aduna yum masei thadoklamlaga hayeng ayukmak saphababu puduna chakhragani haiduna mayamadu da hairi matamudu mayamna amabu oire oza amaiwa hembada nakuna tanai haibado amuktanga mahaka tanakho mahakna kari hairakpake haibado amukta yengthokho haiduna hairakpada kavitana hoi aisu amuktang yengthoke khallibani haiduna mayamduga wari sanari masigi matung mayamdu magi mayumda amuk hanakhinaba torakpada kavitana yum masida matam khajitang di leibikho natragana nakhoi khara nonganba phawbadang di leminara si hairakpada leiriba makhoi khara aduna su hoi haiduna yabirei asumna tawduna makhoi khara chatkhaba matungda makhoi khara amadi yum aduda leihori tanja adumakata ahingi pung amamuk tarakpa aduwaita yum adugi yana khada kanagumba amapu kawbagi mawongda tarukli adumna kanagumba miyu yamana kanagumba amapu kawbagi mawong torokpaduta imungda leiriba sing aduna kanano ni mana kawriba sibo haiduna mayam tumin mana thangatuna tabada saphababu kanagumba miyu amana amukla tholoo sila haiduna kawbu oiramlei adumna kawbu oirambaduta mayamna kanano mapanda kawriba sibo akhoi mayam thoga amukta yengsi asumna hairaga mayamdu magi thokpa ngalaba toslat amamam paiduna mapanda parap tholaktuna yenakha lukha yelanka matamdadi kanasu leibadi udi matam aduda yum adugi haibadi saphavagi yum adugi hingkolda kanagumba miyoi ama leptuna leiribadu hauji yum adugi sumang mangolda leiriba miyoi singaduna uri madu ubada ada kanano malepe masi soidana oiramgani aduna magi manakta changsillaga karino mahana parlibadu haibadu hangtoklurasi ngasaidagi sumahak se amuksu ui aduga amuksu hektam udi magi si pakthaduna lulibra lai saribra tagana tasengnamakki masi lai oiraba jala haibadu yengthoksi haiduna haujik leiriba miyoising aduna parap hingkol adomda makhoi mari manga changsalai makhoi khara amana sumang adu leptun lehoribani aduga ngalaba toslight sing adu kaplakibani asumna toslight adu kapluba matamdadi hauji uriba hingkol adugi mayaida uriba saktam mado hetamak leiramdi matam aduta hingkol adugi manungda changluriba miyu sing aduna toslight adu kaplaklaganu aikhoi manaka changsillaga karino haibadu yenge haiduna lawrakpatigi toslight kapliba do muthalle masaki matung hingkol atuki mayaida changsilliba miyoi sing aduna asum changsilaka matamdadi makhoina uriba saktam madu karino haibadudi khangdana musinbuna adumak leiri mamaya do leithokpagum leirakpa aduta changsilliba miyoi sing aduna namai leithoru karonang haiduna manak changsiluri matam maduda ikhang khangawdana satlauna pakthakhraga haibadi satlauna phamthakhraga marang khangdana mangkhri mayamsu khonglei thuna suri makha aduda changsindu yengrubani adubu leiramdrei toslat ado pit kaptuna krai da let lot khrabage aduga krai chin khrabage haiduna jenglakpa matamda su kari mata uba phangdrei matam aduda
हिंखोल अदुकी मयाइदा लेरिबा मखोय मरी मंगा अदुना हौजित्या लेरमबदु लेरमद्रे काय चक्रमनो खंगदिने हाजु लौनरिङै इखंग खंगौदना मोरok चुरी अमता यामना कन्ना करिगुम्बा मुसिनमुबा अमा सोरो सोरो लाक्तुना चेनसिल्लकपदुता लेरिबसिंग अदु पाखनरी मसिदगिदि मखोय मयामदु कैनोमा चेले चेलु चेलु हाइदुना मथंग मथंग चेनरकपदा नुपा अमगी मखोंगदा ताप फादुना यानख्रे अदुगा सोर सोर लाक्तुना चिंखी मतमदुदा मयामना चेनसिल्लक्तुना निपा अदुगी मखुत्ता यानदुना महाकपु अमुखन्ना चिंथुरई नुपा अदुबु चिंगलिबदु कनानो हाइबदी कनामतना उब नत्ति अदुबु मखोंग अदुता कनागुम्बा अमना पायरगा चिंखिबगी मखोंग अदुदा खुदकी ममी तादुना लेरमले मसिदगिदि मयामसु किनरक्लदुना साफबगी हिंखोलसे बुत थोकले हादुना लाउनरगा मयामदो बुद्रुंग बुद्रुंग सुमांगलोमदा चेनरई करी करी तोरबगे हाइदुना मयामना हंगनरको मतमदा हिंखोल अदुदा कनागुम्बा अमा सोर सोर लाक्तुना चेनसिलई अदुगा तुंग थंगौबा असिगी नुपा इमानबसी सोर सोर लाक्तुना मखोंग पारगा सिंखिबदगी महाके मखुट अदु अखोइना फारगा यालहौबनी हाइदुना तमली अदुमना लेरिङै मतम अदुदा इखंग खंगौदुना मफम मदवाइदा यामना नमथिबा मी पुलोइबदा नमगदबा मनम अदु नंबा हौरक्लै अदुमना नमथिबा मनम अदु नमलकपदुदा लेरिबसिंग अदुना करिनोने कदाइदगी मनमनोने असलाम नमथिबसिबो हाइदुना उरु उरु उंगदुना येंगलगा लेरिङै युम अदुगी येना खादा साफाबदो तबली तबली तपना तपना चंखी मदु उबदा मयामना साफाबसिदि कतुकरमना असदा लेरमलिबनो तनौ तनौ हाइदुना मयामना चंगसिल्लको मतमदा साफाबदु युम अदुगी मनिंगलोमदा मकुक अदु नोंथरगा फिजाव अमा जोन जोन इल्लगा मकुक नोंथरगा लेंगली लेंगली चतुना लेरमले मतमदुदा सुमांगदा लेरिबा मयाम अदुना परप्रप सिंसनदुना महाकी सायेंगदा पाइरोरे मतमदुदा महाक्ति मफम खंगदना अदुमक मांगख्री तौरिबा मतवदुदा मयाम पुनमक पाखलदुना मफम मदु थदोक्तुना गुरोंग गुरोंग चेलई अदुगा अखोय युम मसिदा अहिंग लेकपं ngमलरोय थवाय मांगदबगी सरुक युमदा ओइना चचरगे हाइदुना मथंग मथंग महाई महाई चनखी मतम अदुता हौजिक्ति युम अदुदा लेहौरिबसी साफाबा अमति कविता मखोय अनि खतमक ngaiहौरि मतम अदुदा कविताना युम मसिदा अखोय अनिसु लेथबदा अफबा ओयररोय मरमदुना अहिंग ओइगे ओयसनु अखोयसु युम मसिदगी चलसी हाइरि मतम अदुदा साफाबना होइसु हाइदा माइसु हाइदा कविताना हाइरिबदुदा मुन्ना येंगदुना लेरि मतमरुदा कविताना करी अमुक तौरबगे हाइदुना साफबगी ममाय अदुदा सेट सेट थाजल्ली मतमरुदा साफबदो करीसु हाइदना महाक लोंग हौगलकली अरदुगा मसा अदो सब तिंखली अदुगा फमुंग मखोंग अदु यानथरगा महाक तुमिना ngaktang famlaga yengkiba miyeng amada yengduna adumak leiri कविताना कई तौरबगे मिनंगबो हाइदुना मसादो थक थक निक्तुना हंगी असुमना साफबगी मसादो पाइदुना थक थक निक्तुना हंगलब फावबदा साफबा करिसु खुमदुना महाक तमना लेमाय अदुदा सपलाउना कुंथरखी अजुमना कुंथखरगा महाक उब्रांग उख्री अदुगा कांख अदुदा मखोंगना मनिंग हलगा चंखी असिगुमलबा साफबगी मवोंग अदुदा कविता करियुना हांगना तौरिबदुबो हाइदुना साफबगी मखुट पारगी याली असुमना साफबगी मखुट पायरगा यालकपदुदा साफबती कांख अदुगी मनुंगदा चंगसिनख्री मतमदुदा साफबगी हेक मनाक्ता ममिटना इलंग लंगबा मुसिन मुबा मिगी मवोंग मानबा मफिमरोन अमंगा थोंगदबा मयाम इकंग कंगबा मुसिन मुबा सक्तम ममा खुदु खुदु कुल्लु लेरमले मधु उबदा कविता कन्ना लाउरका महा कपलकली अदुदुगा मफम मधु थदोक्तुना मपालोमदा चेंथोरई मतमदुदा लेकाय अदुदा लेरिबा मियोइसिंग थंगनबदा लेरिबा मियोइसिंग करी तौरबा जानो सिबा नाबा थोलबती अखोइसु निंगम हरोय मरमदुना मते मना ओनिसे युम मसिदा लेहलगुमसी अदुना अखोइगी युमदर केनोमा थमनसी हाइदुना मयाम अमुक तिलकले करी अमुक तौरकले हंता मुंगना साफाबदु केदोरे हाइदुन हंगलकपदा कविता कपखिबना पाखतखिबना वा ngangbगा मत ngamdri कमनखिबा पाखतखिबा अदुना वा ngangbा ngamलक्तबदुदा मयाम इमुंगदा गुदुंग गुदुंग चेनसल मतम मदुदा साफाबदी लेरमद्रै साफाबदु कदादा लेख्रबगे हाइदुना कवितादा हंगी कविताना कांखदा हाइदुना कपली मयामना साफाबबु कांखदा लेरमबा याई खलदुना कांखरोमदा पाखरगा येंगई असुमदा कांख अदुदा पाखरगा येंगलकपा अदुदा
ꯁꯥꯐꯕꯗꯤ ꯀꯥꯡꯈ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯅꯥꯇꯣꯟꯗꯒꯤꯁꯨ ꯏ ꯌꯥꯝꯅ ꯊꯣꯛꯂꯤ ꯃꯌꯥꯗꯁꯨ ꯏ ꯈꯔ ꯊꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯌꯥꯝꯅ ꯁꯥꯐꯕꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯍꯦꯟꯕꯗꯨ ꯈꯨꯗꯛ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯁꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯃꯥꯏꯕ ꯍꯦꯟꯕꯕꯨ ꯀꯧꯕ ꯊꯥꯈ꯭ꯔꯤ ꯑꯃꯥꯏꯕ ꯍꯦꯟꯕꯕꯨ ꯀꯧꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯌꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯂꯥꯛꯂꯣꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯕꯗꯣ ꯂꯦꯞꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ 4-5 ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯍꯦꯟꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯍꯦꯟꯕꯕꯨ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯟꯕꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯥꯐꯕꯒꯤ ꯃꯌꯨꯝꯗ ꯑꯣꯏꯍꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯑꯩꯅ ꯌꯥꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯍꯦꯟꯕ ꯁꯥꯐꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯍꯦꯟꯕ ꯃꯁꯤꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯗꯅ ꯐꯔꯦ ꯅꯈꯣꯏ ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨꯀꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯍꯦꯟꯕ ꯁꯥꯐꯕꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯄꯣꯔꯛꯄ ꯈꯥꯎ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯨꯠꯀꯤ ꯃꯀꯛ ꯃꯥꯟꯕ ꯁꯔꯨ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯠ ꯈꯔ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯈꯨꯕꯥꯝ ꯆꯦꯠꯅ ꯄꯥꯏꯁꯜꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯆꯥꯏꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯆꯥꯏꯈꯤꯕꯒ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯊꯤꯠ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯅꯈꯣꯏ ꯀꯔꯤꯃꯇ ꯀꯤꯒꯅꯨ ꯁꯥꯐꯕꯁꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯑꯋꯥꯕ ꯆꯩꯅꯥ ꯐꯪꯂꯛꯀꯅꯤ ꯃꯗꯨꯗꯪ ꯐꯥꯖꯤꯜꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯁꯥꯐꯕꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯁꯔꯨꯒꯤ ꯃꯀꯛ ꯃꯥꯟꯕ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯄꯣꯞ ꯑꯁꯨꯝ ꯊꯥꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯁꯣꯔꯣꯠ ꯄꯦꯔꯦꯛ ꯏꯟꯅꯕꯗ ꯅꯠꯇꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯏꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯍꯦꯟꯕ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯗꯅ ꯒꯝ ꯑꯗꯨꯝ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯁꯔꯨꯒꯤ ꯃꯀꯛ ꯃꯥꯟꯕ ꯈꯨꯟꯅꯤꯃꯨꯛ ꯁꯥꯡꯕ ꯑꯗꯣ ꯇꯣꯛ ꯑꯁꯨꯝ ꯊꯥꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯆꯠꯂꯤ ꯑꯁꯨꯝꯅ ꯆꯠꯂꯒ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯐꯥꯎꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯃꯐꯝ ꯑꯃꯗ ꯇꯣꯛ ꯂꯥꯎꯅ ꯊꯥꯔꯨꯕꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯔꯨ ꯃꯀꯛ ꯃꯥꯟꯕ ꯑꯗꯣ ꯐ꯭ꯔꯪ ꯂꯥꯎꯅ ꯏꯟꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯂꯩꯔꯦ ꯃꯁꯤꯗ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯌꯣꯄꯥꯛ ꯑꯃ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯌꯣꯄꯥꯛ ꯑꯃ ꯄꯣꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯆꯝꯁꯥꯞꯅ ꯌꯨꯡꯂꯝꯕ ꯎꯌꯨꯡ ꯑꯗꯣ ꯊꯦꯡꯅꯔꯤ ꯎꯌꯨꯡ ꯑꯗꯨ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯇꯞꯅ ꯂꯧꯈꯠꯂꯛꯂꯒ ꯐꯩ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯑꯅꯤꯃꯛ ꯗꯣꯜꯃꯣꯜ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯎꯌꯨꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯇꯨꯂꯁꯤꯕꯨꯡ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯑꯃꯨꯕ ꯂꯪꯍꯨꯝ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯪꯍꯨꯝ ꯑꯗꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯃꯤꯠ ꯆꯦꯖꯠ ꯑꯣꯏꯁꯟꯗꯨꯅ ꯎꯌꯨꯡ ꯑꯗꯨꯗ ꯀꯤꯁꯜꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯐꯕꯒꯤ ꯍꯤꯡꯈꯣꯜꯗ ꯎꯌꯨꯡ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯟꯕꯅ ꯂꯪꯍꯨꯝ ꯑꯗꯨ ꯀꯤꯁꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯀꯦꯔꯣꯁꯤꯟꯒꯨꯝꯕ ꯃꯩ ꯆꯥꯛꯄ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯊꯥꯎ ꯈꯔ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯗꯒꯤ ꯄꯔꯞ ꯆꯠꯇꯨꯅ ꯀꯦꯔꯣꯁꯤꯟ ꯈꯔ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯑꯀꯪꯕꯁꯤꯡ ꯈꯔꯁꯨ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯗꯨꯅ ꯑꯀꯪꯕ ꯁꯤꯡꯇꯦꯛ ꯁꯤꯡꯅꯧ ꯈꯔꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯁꯨꯝꯅ ꯁꯤꯡꯗꯨ ꯃꯔꯣꯟ ꯄꯩꯈꯠꯂꯕ ꯃꯇꯨꯡꯗ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯎꯌꯨꯡ ꯑꯗꯨꯁꯨ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯄꯩꯈꯠꯂꯕ ꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤ ꯑꯗꯨꯒ ꯃꯩ ꯆꯨꯗꯨꯅ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯄꯣꯠꯂꯣꯏꯕꯒꯨꯝ ꯄꯣꯠꯂꯣꯏꯔꯤ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯉꯔꯪ ꯆꯥꯛꯂꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯏꯁꯩꯁꯨ ꯁꯛꯂꯤ
तौरीब अदुदा असोमदना कमदौरी साफाबा सुमांगा तौरीबदु यामना थुना लेपु नत्रबदी नखोय लोइनमा हाटलगनि हादुन लौरकली अदुबु अमाइबा हेमबदी करिसुना सुंगदना अदुमक चटली मसिदगी साफाबा सारा मीरा खंगदब खोंजलदा कन्न कन्न लौरकली असमना तौरबा मतुंग अमाइबा हेमबना उयुंग अमदी सिंगदो मपुंग फाना मै थादोकले नोंसु काबक काबक ngathorакले थौरमसु लोइसिलकले साफाबा ज्ञान मांगदुना हाइथखिबदगिरी अमाइबा हेमबना महाकपु ज्ञान खिनिदुना महाकसे फमुंग थांगतुना थम्मु हाइरकपदगी फमुंग थांगतुना साफाबाबु थमख्रे मसिगी मतुंग नोंग खरा खरा ngathorакपा अदवाइदा अमाइबा खोइदोंदो साफाबगी मयुमदा खुदुप थादुना चेलकली तौरलिबा मौंग अदु उबदा खोइदोंना आई लानख्रे ओजा अमुक्ता ngakपियो हाइदुना हेमबगी मखोंद तुररी मतम मदुते हेमबना हाय थबक असिदी पांथोकपा हौख्रे मरम अदुना नहाक आइबु वारुगनुको हाइदुना हन्ना हन्ना हाइरी मतम मदुदा खोइदोंना मपा मपु पंदुना अमति महाकी येक सलाई सगाई नतै पंदुना अपोप पंदुना वासकली असिगुम थबकसी अमुक नाइ तौजररोय आई लाले हाइदुना हन्ना हन्ना खुरुमली असुमना खोरुमलिंगै मतम मदुता असोमदना कमदौरी चमसाबा महाकी मसादो करिनुमै तौरकली मकोक यामना कन्न कन्न ngaउपा अमदि चिकपा थबाक अदुना मैने चालकपगुम सारकपा चाथेकरकपा अदुता चमसाबना महाकी थबाक अदु येंगलुबदा मुसिन मुना काथेकतुना लेरमले मसिदगिरि चमसाबा आइगे थबाक चाकले हाइदुना महाक फरंग फरंग चोंगदुना कपली मतम अदुदा अमाइबा हेमबना अदु ओइबदी नोंगोंदा तरुकलिबा थबक असि तौबियो हारिबसि चमसाबना नत्रा हाइदुना हांगलकपदा खोइदोंना माननी हाइदुना खुम्मी मसिदगिरि मयाम पुनमक चमसाबगी मयुमदु साउदुना चमसाबाबु हालुनी हाइदुना मयाम हुपतुना लाक्ले मतम मदुता चमसाबा महाक मांगोल अदुदा मसादो थरो थरो ओंदुना मया कोंगोन पिरि पिरि कादुना लेरमली मतौ असुमना मयामना लाक्लगा चमसाबदा हाय नंगा तौरिबसि करिनो हाइदुना मयामना महाकपु फुबा जैबा लेप्ती असमना चमसाबगी मयुमदा मयाम होमसलक्तुना चमसाबना बुत सनरमबदगी मयामना हाखिदौबगी तौहोरे हाइबगी पावबसी चमसाबगी नुपिसु तारादुना मफम मदुदा लाक्ले मसिदगिदी चमसाबगी नुपिना मयामदा मखोंग कोंदुना महाक्सी इपुरोइबनी अदुना आइबु लुख्राबी हाइबा मिंथोल अदुदि पिबीगनो हाइदुना मयामगी मखोंग कोंदुना हाइजरी मतु मनाउदी असुगुम थबकसे अमुखना तहोलरोय हेक तरokpada महाकपु सुयावना फुबियु लेकाइसिदगी तांथोकपियो हाइदुना महाकी नुपीना कन्ना हाइजरकपदगिदी मयामना महाकी नुपीगी ममा येंगदुना हंतकी मतांग असिबुदी आमाइबा खोइदोक अमदि चमसाबना खोयनी ngakpirabani aduga nakoina manghan takan gibasing adugi matungina haujik sabhabagi imungda nakoina lupa lising yang kai pigedabani haiduna makoida lupa lising yang kai pihanki asumna tawduna thawdok odo loisinnakrei haujikti sabhabasu amaiba hemana tawduna nomagi phagalaktuna hanake phibamda kankhakrei aduna thabaying khang chatpa ngamkrei aduga somda kamdauri चमसाबसु महाकी नुपीदा महाना तौखिबा थबकसिंग अदो लाले हाइबा खंगजरखी महाकी चिरबा मतमदा महाकी नुपी नतना महापु कंबिननबगिदमक्ता कनासु कपिररोय हाइबसी चमसाबना खंगी मरमदुना महाकी नुपीगा नुसी चनना लैख्रे महाना हाना तौरंबा ज्वार सानपा युथकपा अमति महाना महाकी नुपीबु ओटपा नैबा तौबुदु लोइनमक तौथोकलगा महासु थबयिं खांग चतुना महाकी नुपीगा नुंगाय याइफना पाली अदुगा मीगी फत्तनबा तौ हाइरगा याखिबा अमाइबा खोइदोंग महांगना लौखिबा पैसा पुनमक हंदोक्तुना मयामगी कोंथि मयाम अमा चाबगा लोइनना मिंचत अथिबा फंगदुना महाक्ति अमाइबा अमा ओइजरबसु अमाइ खुना लैखि मथंग मनाव काइदना चथजरक्लिबा हिंखोल नुंग हाइरिबा वारि असि मतांग असता लोइसनजरै वारि असि पाथोकचबा मतमदा सोइखि लानखिबा खुदिमक ताबिरिबा पुनमकना पुक्चल चावना ngakpigani मयामबु अरोइबदा अमुक्का हन्ना खुरुमजरी।